mayam punamakpu panthorilamgi maikaidagi nolokna khurumjari ngasidi aikoina nauna amuk semjaba saktam aduna haiba wari ama amuk tabirasi numit ado ningthemna makhoigi mamanabagi mama masangamdabagi hospital da makhoi ultrasound lobagi pung mapal adwaida mayam kiu lepa yauduna leiki numit to nushanaga sabane yamna suwaki makhoigi mamanabagi mamage ultrasound loba loiraga makhoina tholakpado pung ama tarakle makhoi chaksu chadribani hotel amada chak charaga yumda halakko matam ado ningthem masa ado tap tabane ngahaktang pothaduna leiringai minute 10 rom leiraga call ama laki call torliba number ado ningthem gi mobile da hana na save torga yawba number natte number du kanagino habasu khangde phone hek paikhatpaga khoithum laba fajarba khonjel lamada nene nang haiba poto maduga machu chap manaba phangdre tongana machu amada leirakpa yagadra haiba khonjel ama khatang taki khonjel ado yamna phaljai lesabi masagi khonjel chumale ningthem do ngahaktang khanjanaraga phone to viral sibu kanano haduna hangki wahai adu tabada nupiduna makhumlaki kaino phone to sidi nene santibla gi number dane nene santibla leiradi phone amukta pahen biyoba ningthem na makhumlaki masidadi santibla ko nupi de leite nangise phone to soinaram gadaba male number amukta check to haiduna ningthem na haiki nupiduna suma khumlaki o number si closing chat poram gadaba male number mukta check to ge haiduna nupido phone thamki phone thamkhraba matungda nupido gi phajaraba khoithum lobo khonjan kaya do ningthem wakhal mon khalaki as khonjen di phajai he hojiki nupido bu lesabi sumale masaka onthona phajaram gado male da haiduna wakhan kaya tamna sagalaki ngaktang leiraga su ningthem do mukhalai as sidi kanade magi number si save toksilauge nungtigi phone khara tawraga wari sanage magi laifam khangudaba yade khonjen ji onthona phajari siga hairagadi mahak masang mutok soidana phajarangmani sahi su yamna kana yamna gadaba mande ekhoiga paabada chagadaba male kanade hayengdagi hekta phone tawba hawrage wakhalase khanjanaraga ningthem mathangi numittagi mangonda phone tawliba number aduda call tawba hawki mahakna ahanba call tawba matamda nupi ado phone paikhalakide mathang amuk mahakna anirak suba tawba matamdadi phone paikhalai phone paikhalakko matamdadi nupiduna kana haiduna halaki ningthem na amuk khumlaki ngarang phone tawlamba number duni wahai adu tabada nupiduna maharaki sigi number sidadi ngarang aidi phone tawkide kanano nangbu haiduna halaki ningthem na hairaki ngarang phone tawlaga nene santibla haina korokpa number duni wahai adu da nupiduna maharaki o gyan tare ngarang di aidi sigi number sida phone tawbudi natte number closing tatki borangmani wahai adu hairakpada ningthem na wathallaga farese punama oirasanu ado sister si kai lamdagino kadai dagino chumna sum maruk una tinabi yabra haduna ningthemna nupidu da hanki nupidu na khumlaki yabudi yai karigino ngarang khak wari matalam khak sanakhraga ngasi maruk uninglisibu haduna hanglakpado ningthem khumphom khangkide kasum tawdeda chumna sum marup sana ningba tina ningba nupi amata ai ngasi phawa tina de loina de adogi sister ga ngarang wari ngaktang sana bado sum marup oiba nungai ga dabo sumale sister ga aiga marup oiba chumna sum nomagi message khara thana ba wari sana ba yabra haidana ningthem nam ka hanjilaki ningthem di mahusana nupi ga wari sana ba matamda nupi de hekta mate tharaga wangang ba yamna hai nupi de sumatna ba nupi na wangang ba taba nungai na ba wahai wata kaya ngangwa fazan haiba nupane ningthem na adumna hairakpada nupi do na su
marup una sanase habadu yaki nupi dusu magi lepham haidoki nupi duna thobandagini mahaki maming memcha kawi ningthem su magi lepham haidokle magi lepham khongjom dagini yamna kana lapna lam natte ningthem na jahi kun ga mari changle memcha na jahi kun mathoi changle ningthem hek pamjaram bahabadu su thoki makhoi ani numitu dagi nungti numit khudingi marup ama oibagi wari kya sanai memcha gi khonjen phajaba wa ngangmada ing tapjaba kaya do ningthem gi di wakhan mon khanphamni wakhan kaya sagat phamni mahaki manglanda memcha gi saktam kaya bala chaduna ningthem do memcha gi manglanda nungti numit khudingi tauri ngauri memcha su adu mangai ningthem gi wari sanaba matamda ningthem na wa ngangmada koijadaba dong ngangma matau kaya do memcha na su tabada yamna nungai je mahaki thamoi da su ningthem masak ujadrabasu khangjadrabasu karigumba kharadi lolaga thamli ningthem na su memcha gi damak wakhal kaya amadi sagat kre makhoi ani sak khangnadrabasu sak unadrabasu khonjel tanaba matamdadi makhoi ani gi thamoi asidi yamna naksinana leibugum tawri wari sanaba matamda phone tawba matamda phone pairaktaba amadi message thaba matamda su matam chana message reply laktabada makhoi animak khambannaba amadi amana amabu ngangna sainabsu yauri kadai chalubano karigi phone pairaktribano haidana makhoi animak wa kaya hangnarakli thamoi dadi makhoi anigi nungsibagi mari asumasum chesilapagum tawri ningthem do ngasidi memcha gi wakal da pungaw ngawre nong mutama ka wari sana hudabada leiba ngamdaba haibadu oiri mahangna phongdoktrabasu memcha su khangle ningthem na maba suki mati nungsi haiba ningthem su khangi memcha na mangonda karigumba khar khalle haibasu matau asumna makhoi ani wari kya sanarakpasina nasidi thamoi ani se leiba ngamnarakte ningthem su nongo matang chaba numil amada mangonda nungsi haiduna phongdoklage haiduna chapjungna khalakki wari sanabasu makhoi ani numidangi thenglaba phawba pung 12 baro phawba nungti numit khudingini wari sanarakliba nongmadi ningthemna mahaki mamanaba singa wari sanaba matamda mahangna memcha gi maramda mamanaba singa du wari liki memcha makhoi ani tinarakpa memcha gi khonjel phajaba wangang madi ing tapchaba mong hadaba matau kaya do mahakta pungaw ngawre haiduna mamanaba da liki mahaki matau aduda mamanaba singa do noki lakna rakhi karem nakhi mamanaba aman hairakhi marup phonda khonjel phajaba nupi da ngawrunu ngawge hairabasu masak asengba uraga ngaw nang nupi du masak udri haiba natra hana wakhan sagatluno kariguma nupi duna masak thiramba tarabadi nang kamdauba haidana mamanaba duna ningthem da lakna bhorakhi ningthem na mukhumlaki as masak thiramoi he phajaramni khonjel adu yamna phajari dubu masak thiraga kaidauge mahaki wahaye duda mamanaba singado nonglai mamanaba amana asum hairai karino masak thiba nupi koige haira nangbo nangdi nasada kari watpage sak haire watpa natte nanga masak thiba nupi ga parido nang ikaidro matamse yam chakhulabane nupi duda facebook paibra hango whatsapp paibra hango photo thara o hayo photo hana yengo photo di yenglaga nupi du khangna ga su khangno photo udingai wakhan hana sagalunu ko nang hayeng ning makaijani haiduna mamanaba singaduna ningthemda hanjin hanjin wa kaya hairakpado ningthem wakhal honglakhi ningthem nama khumlaki sak khangnabadudi sak hana khangnaragasu adum yai kaino photo yengdrasu mamanaban hairai as pangre he marup nangsima nangna hana sak khangnaba chaluni nupi du masak thiramadi nang ningba kaira khalo oidra pangano whatsapp tra facebook tra ama photo thara u hayo photo du yenglaga koi gi harsu koyu koiro harsu to phare namonda pautak piraga ekoi phattaba tagada borbadi piraroi haiduna mamanaba singado mabulang thomak chatki numutugi matungdagidi ningthemdo mamanaba singaduna haiba wado chumla male khalakki mahangna matungda memchaga wari sanaba matamdadi mahangna memchada
WhatsApp paibra Facebook paibra nangi photo amata yengjage haiduna memcha da haiba horaki memcha na haiki WhatsApp su Facebook su amata paide aidi nangna ibu sakhangna ningladi nongma lao yamna lapa lam sunatte nongma ibani sakhangna si haiduna memcha na ningthem da haraki ningthem do memcha na haibu wadu yakide mahangna haiki photo amata hana tharo une nangi photo do WhatsApp ta namanabi sing pairabadi amukta thabiro nangi nasakto yamna yengningi haiduna ningthemna te thanau tharaga wa kaya ngalake nupi do na su mangonda hanjin haiki tasengmane WhatsApp ai tasengna paidabane nangna ai sakhaningladi sakuningladi nomo koi thoro tholake aisu nangai ga sakhangna si wari sana si haiduna memchan hanjin hairabasu ningthemna nuti numit khudingi namanabi gi WhatsApp tagi nangi photo thara u haiduna ngangba horake memcha do haifam to phum khalaktre nuti numit khudingi ningthemna photo thara u ngangbasida mahak wakhal mawon khalake kari no mana khalisibo sakhangna si nongmu unasi haiduna kawbusu yade photo thara u da hai mana igi photo adu jam yenglisi kari gino memcha do nehak ta phawba leitana leiba ngamde numit kayani ama wakhan khalaba matungda nongmudi mana ningthemda haike nangna thara o haiba photo ro tharak lage ngasi aina thara ko duribase ekhoi imanabigi WhatsApp tagine photo si yenglaga nang aibu laknaba noknaba di tawganu ko haiduna memchana ningthemda hairakibado ningthemna phajana hairaki noknaroye nangi nasaktu ta khangduna tawbani haiduna ningthemna phajana khumlake ngangtang ledaga mamanabigi WhatsApp tagi memchana photo thaki photo hek thakibaga ningthemna photo di yengle mamanaba singna mangonda haikiba wado chap chana thokle memcha masak phajaramde masak yamna thibi nupi oiduna leiramme ningthemdo mathanta choron kya lolaki ish sak unaba chalamladi chopu cholomnida haima onthona chumgreda ekhoi manaba singna haibado hais handakti ai maga wari sanaba yadre pau phonabusu yadre ish aina nahan makai magi maramda wakhan kya sagalusidi phare punama haukre maga iga amukhana wari sanararoi haiduna ningthemdo choron kya mathanta lonuna leiki nimitugi matungdagidi ningthem memchada phone tawkhidre message thaba hana yamna toina tawrambado karimata tawkhidre memjana mangonda phone tawraklabasu message tharaklabasu ningthemna message khumningbagum tattana tawba horaki memcha su khanglaki ningthemna mangonda message kya thaningdre phone kya tawningdre haiba memchana phone tawraga karigi phone tawraktibano message tharaktibano hanglabasu ningthemna thabak chille matam khara leiraga thabak kar komuni haiduna hektama wale thonaba khumlaki memcha su khangi mahake photo tharubadagi ningthemna wakhan honglakpani haiba nongmagi wari sanaraktaba pau phonaraktarbana ngasidi ningthem amadi memcha pau ipa phonakidre tumin leinakhre haiba yai matam kaya ama hokrabagi tungda nongma ningthemna makhoi gi lekai gi mamanaba ama lei nupi su koijade yamna pangtak chutak tawba mamanaba mayam gidi lakna phamni nongna phamni mamanaba du damana mataw nupi ama leire nanga khangnaba yaba masak mato kayam phajakhrabjane khonjen chu yamna phajai nang maga khangnaro nangidama ai mateng pangbirage haiduna ningthemna mamanaba du da memchagi mobile number piki mamanaba do yamna harauki mamanaba na hangki mabung apaw yamna phabra mari kamdauge haiduna hanglaki ningthemna nokphet tawraga tungon tholaga khumlaki yamna phabane masak chu yamna phajabane nang maga khangnaradi nang mangonda pungaw ngawradabani hairamlaga number do piramlaga ningthemdo nokphet tawraga chatki mamanaba dudi yamna harauki mahaki punsida pakhang macha ama ojarabasu nupi kaya koiraktaba nupi ga pulaktaba
ꯃꯤꯉꯣꯟꯗ ꯀꯌꯥ ꯀꯟꯅ ꯋꯥ ꯉꯥꯡꯕ ꯉꯝꯂꯛꯇꯕꯅ ꯃꯍꯥꯛ ꯅꯝꯕꯔ ꯑꯗꯨ ꯄꯤꯔꯛꯄꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯕꯣꯕꯣꯏ ꯀꯧꯏ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯣꯡꯃ ꯕꯣꯕꯣꯏꯅ ꯃꯦꯝꯆꯥꯗ ꯀꯣꯜ ꯇꯧꯏ꯫ ꯃꯦꯝꯆꯥꯅ ꯑꯍꯥꯟꯕ ꯀꯣꯜ ꯔꯤꯁꯤꯞ ꯇꯧꯔꯛꯄ ꯃꯇꯥꯡ ꯑꯗꯣ ꯕꯣꯕꯣꯏ ꯄꯥꯈꯠꯄꯣꯏ ꯀꯤꯕꯣꯏ ꯀꯣꯜ ꯑꯗꯣ ꯑꯃꯨꯛ ꯀꯛꯊꯠꯂꯤ꯫ ꯃꯍꯥꯛ ꯃꯤꯍꯨꯟ ꯀꯟꯅꯁꯨ ꯆꯣꯡꯂꯤ꯫ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯃꯨꯛꯀꯁꯨ ꯃꯦꯝꯆꯥꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯃꯦꯝꯆꯥꯅ ꯐꯣꯟ ꯍꯦꯛ ꯄꯥꯏꯈꯠꯂꯛꯄꯒ ꯃꯍꯥꯛ ꯀꯣꯜ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯀꯛꯊꯠꯂꯤ꯫ ꯌꯥꯝꯅ ꯇꯣꯏꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯧꯔꯛꯄꯗꯒꯤ ꯃꯦꯝꯆꯥꯅ ꯍꯟꯗꯅ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯛꯈꯤ, ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ꯫ ꯃꯦꯝꯆꯥꯅ ꯑꯗꯨꯝꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄꯗꯒꯤ ꯕꯣꯕꯣꯏꯗꯣ ꯌꯥꯝꯅ ꯀꯤꯅ ꯄꯥꯈꯠꯅ ꯃꯦꯁꯦꯖ ꯑꯃꯗꯤ ꯄꯥꯎꯈꯨꯝ ꯄꯤꯈꯤ꯫ ꯃꯍꯥꯛꯅ ꯈꯨꯝꯈꯤꯕ ꯃꯦꯁꯦꯖ ꯑꯗꯣ ꯑꯩꯅꯤ ꯕꯣꯕꯣꯏꯅꯤ ꯍꯥꯏꯗꯨꯅ ꯊꯥꯈꯤꯕꯅꯤ꯫ ꯃꯦꯁꯦꯖ ꯑꯗꯨ ꯐꯪꯕꯗꯒꯤ ꯃꯦꯝꯆꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯕꯣꯕꯣꯏ ꯍꯥꯏꯁꯤ ꯀꯅꯥꯅꯣ, ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯊꯥꯔꯛꯈꯤ꯫ ꯃꯦꯝꯆꯥꯅ ꯃꯊꯪ ꯊꯥꯔꯛꯄ ꯃꯦꯁꯦꯖ ꯑꯗꯨꯗꯒꯤꯗꯤ ꯕꯣꯕꯣꯏ ꯃꯦꯁꯦꯖ ꯄꯥꯎꯈꯨꯝ ꯄꯤꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯉꯥꯛꯇꯪ ꯂꯩꯔꯒ ꯃꯦꯝꯆꯥꯅ ꯑꯃꯨꯛ ꯀꯣꯜ ꯇꯧꯁꯤꯜꯂꯛꯈꯤ꯫ ꯕꯣꯕꯣꯏꯗꯣ ꯀꯤꯅ ꯄꯥꯈꯠꯅ ꯐꯣꯟ ꯑꯗꯣ ꯄꯥꯏꯈꯠꯂꯦ꯫ ꯃꯦꯝꯆꯥꯅ ꯍꯥꯏꯔꯛꯈꯤ, ꯕꯣꯕꯣꯏ ꯍꯥꯏꯁꯤ ꯀꯅꯥꯅꯣ, ꯃꯁꯛ ꯈꯪꯗꯦ, ꯕꯣꯕꯣꯏ ꯀꯧꯕ ꯃꯤ ꯑꯩꯒ ꯑꯃꯠꯇ ꯂꯣꯏꯅꯗꯦ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯅ ꯐꯣꯟ ꯇꯧꯔꯛꯈꯤ꯫ ꯕꯣꯕꯣꯏꯁꯨ ꯄꯥꯈꯠꯄꯣꯏ ꯀꯤꯕꯣꯏ ꯌꯥꯔꯦ ꯑꯩ ꯊꯝꯃꯒꯦ, ꯀꯣꯟꯅ ꯑꯃꯨꯛ ꯑꯩ ꯃꯦꯁꯦꯖ ꯊꯥꯔꯛꯂꯒꯦ ꯍꯥꯏꯔꯒ ꯕꯣꯕꯣꯏꯗꯣ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯕ ꯃꯈꯩ ꯊꯝꯈꯤ꯫ ꯃꯦꯝꯆꯥꯁꯨ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯃ ꯍꯧꯈ꯭ꯔꯕꯁꯨ ꯃꯦꯝꯆꯥꯗꯤ ꯅꯤꯡꯊꯦꯝꯒ ꯍꯥꯟꯅꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ, ꯐꯣꯟ ꯇꯧꯅꯈꯤꯕ ꯀꯌꯥ ꯑꯗꯨꯅ ꯃꯍꯥꯛ ꯅꯤꯡꯊꯦꯝꯕ ꯃꯁꯛ ꯎꯗ꯭ꯔꯕꯁꯨ ꯈꯪꯗ꯭ꯔꯕꯁꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯉꯤ꯫ ꯅꯤꯡꯊꯦꯝꯗ ꯃꯦꯁꯦꯖ ꯊꯥꯔꯛꯄ, ꯀꯣꯜ ꯇꯧꯔꯛꯄꯗꯤ ꯃꯦꯝꯆꯥ ꯀꯩꯗꯧꯅꯨꯡꯗ ꯂꯦꯞꯈꯤꯗꯦ꯫ ꯃꯦꯝꯆꯥꯅ ꯗꯥ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯗꯨꯅ ꯃꯦꯁꯦꯖ ꯀꯌꯥ ꯊꯥꯔꯛꯂꯕꯁꯨ ꯅꯤꯡꯊꯦꯝ ꯄꯥꯎꯈꯨꯝ ꯁꯨꯛꯄꯤ ꯄꯤꯈꯤꯗꯦ꯫ ꯐꯣꯟ ꯇꯧꯔꯛꯂꯕꯁꯨ ꯄꯥꯏꯗꯦ꯫ 5ꯔꯛ 6ꯔꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯕꯗ ꯐꯣꯟ ꯑꯃꯨꯛꯀꯇ ꯄꯥꯏꯈꯠꯂꯦ꯫ ꯗꯥ, ꯅꯪ ꯍꯟꯗꯛꯇꯤ ꯃꯧꯁꯥꯒ ꯃꯥꯟꯅꯗꯦ, ꯅꯪꯕꯨ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ꯭ꯔꯥ, ꯀꯩꯒꯤ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯅ ꯍꯪꯂꯕꯁꯨ ꯅꯤꯡꯊꯦꯝꯗꯣ ꯋꯥ ꯉꯥꯡꯅꯤꯡꯕꯣꯏ ꯉꯥꯡꯅꯤꯡꯗꯕꯣꯏ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯐꯣꯟ ꯇꯧꯔꯛꯀꯦ, ꯍꯧꯖꯤꯛ ꯊꯕꯛ ꯌꯥꯝꯅ ꯀꯜꯂꯤ ꯍꯥꯏꯔꯒ ꯍꯦꯛꯇꯃꯛ ꯐꯣꯟ ꯇꯝꯈꯤ꯫ ꯃꯦꯝꯆꯥꯗꯣ ꯋꯥꯈꯟꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯅꯤ ꯅꯤꯡꯊꯦꯝꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯗꯣ꯫ ꯁꯣꯝꯗꯁꯨ ꯕꯣꯕꯣꯏꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯦꯝꯆꯥꯗ ꯃꯦꯁꯦꯖ ꯊꯥꯏ꯫ ꯃꯣꯔꯅꯤꯡꯒꯤ ꯃꯇꯝꯗꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯗ ꯃꯦꯁꯦꯖ ꯊꯥꯏ꯫ ꯆꯥꯛ ꯆꯥꯅꯕ ꯃꯇꯝꯗꯅ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯍꯪꯂꯒ ꯊꯥꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯇꯨꯝꯂꯕ꯭ꯔꯥ, ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯃꯦꯁꯦꯖ ꯀꯌꯥ ꯑꯃꯗꯤ ꯊꯥꯏ꯫ ꯃꯦꯝꯆꯥꯁꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯂꯣꯏꯅꯈꯤꯕ ꯇꯤꯟꯅꯈꯤꯕ ꯃꯤꯗꯤ ꯅꯠꯇꯕꯅꯤꯅ ꯄꯥꯎꯈꯨꯝ ꯄꯤꯗꯦ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯕꯣꯕꯣꯏꯅ ꯑꯗꯨꯝꯅ ꯃꯦꯁꯦꯖ ꯑꯗꯨꯝ ꯊꯥꯔꯛꯄꯗꯒꯤ ꯅꯣꯡꯃꯗꯤ ꯃꯦꯝꯆꯥꯅ ꯕꯣꯕꯣꯏꯗ ꯀꯣꯜ ꯇꯧꯔꯛꯂꯒ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯈꯤ, ꯆꯩꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯐꯣꯟ ꯄꯥꯏꯅ ꯕꯣꯕꯣꯏꯗꯣ ꯅꯤꯄꯥ ꯑꯣꯏꯔꯕꯁꯨ ꯄꯥꯈꯠꯄꯣꯏ ꯀꯤꯕꯣꯏ ꯏꯀꯥꯏꯕꯣꯏ ꯍꯤꯛꯅ ꯀꯞꯊꯣꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯀꯞꯂꯛꯄꯗꯨ ꯇꯥꯕꯗ ꯃꯦꯝꯆꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯃꯦꯝꯆꯥꯅ ꯕꯣꯕꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯨꯄꯥꯅꯕꯨ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ, ꯅꯨꯄꯥ ꯌꯥꯝꯅ ꯃꯥꯟꯗꯦ꯫ ꯅꯪꯉꯣꯟꯗ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯅꯪꯅ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯀꯅꯥꯗꯒꯤ ꯂꯧꯕꯅꯣ, ꯅꯠꯇ꯭ꯔꯒ ꯅꯝꯕꯔ ꯑꯁꯦ ꯀꯅꯥꯅ ꯄꯤꯔꯛꯄꯅꯣ? ꯅꯪ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯅꯪꯅ ꯑꯁꯦꯡꯕꯗꯣ ꯇꯥꯛꯇ꯭ꯔꯕꯗꯤ ꯅꯪꯒ ꯑꯩꯒ ꯃꯦꯁꯦꯖ ꯊꯥꯅꯕ, ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯂꯣꯏ꯫ ꯅꯪ ꯑꯁꯦꯡꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯅ ꯕꯣꯕꯣꯏꯗ ꯍꯪꯈꯤ꯫ ꯕꯣꯕꯣꯏꯗꯣ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯅꯤꯡꯊꯦꯝꯅ ꯇꯥꯛꯊꯣꯛꯀꯅꯣꯅ ꯍꯥꯏꯈꯤꯕꯅꯤꯅ ꯃꯍꯥꯛ ꯅꯝꯕꯔ ꯑꯁꯦ ꯔꯣꯡ ꯅꯝꯕꯔ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯜꯂꯤ꯫ ꯃꯦꯝꯆꯥꯅ ꯅꯍꯥꯛ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯀꯅꯣ, ꯋꯥ ꯑꯁꯦꯡꯕꯗꯨ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯉꯥꯡꯂꯛꯄꯗꯒꯤ ꯕꯣꯕꯣꯏꯗꯣ ꯈꯔꯅꯒ ꯄꯪꯕꯒ ꯋꯥ ꯂꯣꯠꯄ ꯉꯝꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯃꯦꯝꯆꯥꯗ ꯍꯥꯏꯈꯤ, ꯐꯔꯦ, ꯅꯝꯕꯔ ꯄꯤꯔꯛꯄ ꯃꯤꯁꯦ ꯅꯪꯉꯣꯟꯗ ꯑꯩ ꯇꯥꯛꯂꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯉꯣꯟꯗ ꯑꯩꯅ ꯇꯥꯛꯂꯕꯗꯤ ꯅꯪ ꯑꯩꯕꯨ ꯁꯥꯎꯒꯗ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯅꯪ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯀꯗ꯭ꯔꯥ ꯊꯥꯔꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯕꯣꯕꯣꯏꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯪꯈꯤ꯫ ꯃꯦꯝꯆꯥꯅ ꯍꯥꯏꯔꯛꯈꯤ, ꯅꯝꯕꯔ ꯄꯤꯔꯛꯄ ꯃꯤꯗꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ, ꯅꯪꯒ ꯑꯩꯒ ꯃꯦꯁꯦꯖ ꯊꯥꯅꯁꯤ, ꯃꯔꯨꯞ ꯑꯣꯏꯅꯁꯤ,
haiduna phajana hairakpadagi boboina haiki number ase aikhoigi khunda aikhoigi marup amana pirakpane memchana mahanglakki nangi marup haibadi kanano maming kai kawi haiduna boboina hairakki mahaki maming ningthem kawi wahai adu tabada memcha gyan tare o hairaga memchana boboida makha amuk tarae mana nangonda number se piba matamda mana nangonda kari hairae boboina hairae mana ingonda nangse maga yam luna tinaba mamanabi ni hai masak matau su yawna phajai hai loinaba wari sanaba tinaba yam nungai bani hai mana ingonda loinau haiduna pirakpane masigi maramda ai thodona khangde nang yamna chawba male phone thamlage hairaga boboina phone thamge tawe memchana mo hairakki ngaiko phone thamgino nupa orati nupa mana wangang karigi nang aibu kiribano kigano nupi ne aise yamna tamthibi sathibi nupi natte memcha do ningthemna hairakpa tamlakpo haisinga do tabadagi di memcha gi wakhandasu karigumba kharadan khalae mana boboida mo hai mana hairiba tamliba singdo loina chumme nanga iga loina duine nanga iga khangna duine nang kari khanbage haiduna memcha do challenge amaga loina na boboida hanglakki boboido wa amata ngang mangamdana pakhatpa kiba kaya aduna horen ko na ai hairak lage haraga phone thamki numitugi matungdagi memcha ga boboiga message kaya thanai wari kaya sanai ningthem ga memcha ga di phone tawna khidre wari sana khidre memcha na hanana message thakiba phone to kiba kaya leirabusu ningthemna thausa wasadaba masigi sumathakta mahangna mamanabada magi number piraga khangnau haiduna sandoklamma kaya aduna mahak ningthembu challenge amaga loinana boboiga khangnage haiduna chaplunga lepki boboiga wangang mangamjadaba mi kijaba mahaki ingtapa matau kaya aduda memcha nongma nongmagi boboibu nungsiba helakki wari sanaba matamda memcha na boboida yamna toina hangi matam chigi nupa singdi nupi ga marup oiba loina batinaba matamda nupi dugi photo hana yengbani nangdi photo yeningdra karigumba nanga iga loina riba tinaribase karigumba ina saktiram labadi nang iga tinaninggadra loina ninggadra haiduna boboida hangi boboina phajana khumlakki saktiba phajaba thoidona ingonda khande marup oiba nungaiba pukchel sengba thamoi suengmuduni aina pamjariba memchana mo hangi nang igi photo yeningdabra boboina hairakki photo yeningde nongma nanga iga sakhangnasi numitudu oina nangi maithong adu yengjage photo di yeningde da haiduna boboina khumlako pakhumado memchagi thamoina asuki matik penjabani memchana amuka asumna hairakki photo yengdrabasu sak unaba numitta nangna igi sak urani numitugi matungdagi nang ingonda message thaninglakdaba phone tanglaktaba yai boboina hairakki nangi sakki khallaga nanga loina ningba tina ningba natte thamoida sengbiyo nanga iga puchi chupa loina si puchi chupa tina si sakki damak nanga iga loina khiba tina khiba ai pamde nangi asengma thamoi nangi bukchal chawbuduni aina pamjariba mataw asumna boboige thamoi senglaba pakhum kaya asida memcha thoina hene penjai nungchu nungsijai asumna wari kaya sanarakpa tawbasina makhoi ani nongma nongmagi nungsinabagi wari romda maila silakpa horakki nongmadi makhoi ani matam thanare sakhangnasi haiduna sakhangnaba numittuda memchagi asengma saktam boboina uba phangki memcha masak thibi nupi natte mahak masak matau phajabi yengbada mifam hongba naidabi nupi macha ama oibada mangonda awatpa leitabi nupi ne boboi memchagi phajarba maithong aduna mahakpo amuk hena sungawhalle boboina tapna hairakki sak adu yamna phajakraba yengbagi penba naidaba nangna karigi ingonda
ꯐꯣꯟꯗ ꯁꯛꯊꯤ ꯍꯥꯏꯗꯨꯅ ꯁꯥꯟꯅꯔꯤꯕꯅꯣ? ꯃꯦꯝꯆꯥꯅ ꯍꯥꯏ, ꯃꯁꯤꯒꯤ ꯋꯥꯔꯤ ꯌꯥꯝꯅ ꯂꯩ, ꯀꯣꯟꯅ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯒꯦ꯫ ꯕꯣꯕꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯅꯪꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯗ ꯅꯉꯣꯟꯗ ꯑꯋꯥꯠꯄ ꯀꯩꯁꯨꯝ ꯂꯩꯇꯦ꯫ ꯅꯪꯒ ꯑꯩꯒ ꯂꯣꯏꯅꯕ, ꯅꯪꯒ ꯑꯩꯒ ꯈꯪꯅꯕ ꯇꯤꯟꯅꯕꯁꯦ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯁꯣꯏꯗꯅ ꯑꯩ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯍꯧꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯕꯣꯕꯣꯏꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯉꯥꯡꯂꯛꯄ ꯋꯥ ꯑꯗꯣ ꯃꯦꯝꯆꯥꯅ ꯍꯥꯏꯔꯛꯈꯤ, ꯅꯍꯥꯛ ꯅꯨꯄꯥ ꯅꯠꯇ꯭ꯔꯥ? ꯅꯨꯄꯥ ꯑꯣꯏꯔꯕꯗꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯋꯥ ꯉꯥꯡꯉꯨ꯫ ꯅꯪꯅ ꯑꯩꯕꯨ ꯁꯦꯟꯅꯒꯗꯕꯅꯤ, ꯅꯪꯅ ꯑꯩꯕꯨ ꯉꯥꯛꯀꯗꯕꯅꯤ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯥꯛꯄ ꯈꯨꯗꯣꯡꯊꯤꯕ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯃꯥꯌꯣꯛ ꯌꯥꯕ ꯉꯝꯒꯗꯕꯅꯤ꯫ ꯃꯁꯤꯅꯤ ꯑꯩꯅ ꯄꯥꯝꯕ, ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯕꯗꯤ ꯅꯨꯄꯥ ꯊꯣꯛꯅ ꯂꯩꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯅ ꯕꯣꯕꯣꯏꯗ ꯊꯧꯅꯥ ꯀꯌꯥ ꯄꯤꯕꯤꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯕꯣꯕꯣꯏꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯅꯤꯡꯊꯦꯝꯗ ꯐꯣꯟ ꯇꯧꯏ꯫ ꯅꯤꯡꯊꯦꯝꯗꯣ ꯐꯣꯟ ꯁꯨꯛꯄꯥꯏ ꯄꯥꯏꯈꯠꯂꯛꯇꯦ꯫ ꯃꯍꯥꯛꯅ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯕꯗꯣ ꯕꯣꯕꯣꯏꯅ ꯅꯨꯄꯤꯗꯨꯒ ꯃꯁꯛ ꯈꯪꯅꯔꯝꯂꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯤꯗꯨꯅ ꯄꯥꯈꯠꯇꯨꯅ ꯄꯥꯏꯗꯕꯅꯤ, ꯃꯉꯣꯟꯗ ꯆꯩꯔꯛꯀꯗ꯭ꯔꯥ ꯉꯥꯡꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯌꯥꯝꯅ ꯇꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯄꯗꯒꯤ ꯅꯤꯡꯊꯦꯝꯗꯣ ꯐꯣꯟ ꯄꯥꯏꯈꯠꯂꯦ꯫ ꯐꯣꯟ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯕꯣꯕꯣꯏꯅ ꯍꯥꯏꯔꯛꯈꯤ, ꯃꯔꯨꯞ ꯅꯤꯡꯊꯦꯝ, ꯅꯪꯅ ꯄꯤꯔꯛꯄ ꯅꯝꯕꯔ ꯑꯗꯣ ꯉꯁꯤꯗꯤ ꯃꯥꯒ ꯑꯩꯒ ꯈꯪꯅꯔꯦ, ꯃꯁꯛꯁꯨ ꯎꯅꯔꯦ, ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ꯫ ꯅꯣꯡꯃ ꯅꯪꯒ ꯑꯩꯒ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯇꯧꯔꯛꯈꯤ꯫ ꯅꯤꯡꯊꯦꯝꯗꯣ ꯅꯣꯛꯅꯤꯡꯕ ꯑꯃ ꯐꯥꯎꯈꯤ꯫ ꯃꯥꯅ ꯍꯥꯏꯈꯤ, ꯐꯖꯕꯅꯤ ꯐꯖꯕꯅꯤ, ꯐꯖꯅ ꯂꯣꯏꯅꯧ꯫ ꯐꯔꯦꯅꯦ, ꯑꯗꯨ ꯅꯣꯡꯃꯇ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯕ ꯎꯅꯕꯗ ꯅꯣꯡꯃꯇ ꯑꯩꯁꯨ ꯄꯨꯕꯤꯌꯨꯗꯅ꯫ ꯕꯣꯕꯣꯏꯅ ꯍꯥꯏꯔꯛꯈꯤ, ꯌꯥꯏꯌꯦ, ꯅꯣꯡꯃ ꯆꯠꯃꯤꯟꯅꯁꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯝ ꯊꯥꯅꯔꯒ ꯅꯣꯡꯃ ꯕꯣꯕꯣꯏꯅ ꯃꯦꯝꯆꯥ ꯎꯅꯕ ꯆꯠꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯅꯤꯡꯊꯦꯝꯁꯨ ꯄꯨꯈꯤ꯫ ꯃꯦꯝꯆꯥꯒ ꯊꯥꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯕꯣꯕꯣꯏ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯅꯤꯡꯊꯦꯝꯅ ꯕꯣꯕꯣꯏꯗ ꯍꯥꯏ, ꯍꯣꯔꯦꯟ ꯃꯦꯝꯆꯥꯒꯤ ꯃꯃꯥꯡꯗ ꯅꯪ ꯑꯩꯒꯤ ꯃꯤꯡꯁꯤ ꯀꯧꯔꯛꯀꯅꯨꯀꯣ꯫ ꯃꯥꯒ ꯑꯩꯒ ꯇꯤꯟꯅꯈꯤꯕ ꯍꯥꯏꯕꯗꯤ ꯃꯥꯒ ꯑꯩꯒ ꯁꯛ ꯈꯪꯅꯈꯤꯕ ꯂꯩꯇꯦ꯫ ꯅꯪꯅ ꯑꯩꯒꯤ ꯃꯤꯡ ꯄꯜꯂꯛꯂꯕꯗꯤ ꯁꯣꯏꯔꯦ ꯍꯥꯏꯗꯨꯅ ꯕꯣꯕꯣꯏꯗ ꯐꯖꯅ ꯍꯥꯏꯈꯤ꯫ ꯕꯣꯕꯣꯏꯅꯁꯨ ꯍꯥꯏꯈꯤ꯫ ꯉꯥꯛꯇꯪ ꯂꯩꯔꯒꯗꯤ ꯃꯦꯝꯆꯥ ꯂꯥꯛꯑꯦ꯫ ꯃꯦꯝꯆꯥꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯌꯦꯡꯕꯒꯤ ꯄꯦꯟꯕ ナꯏꯗꯕ, ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯗ ꯃꯉꯣꯟꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯃꯇꯧ ꯑꯗꯣ ꯅꯤꯡꯊꯦꯝ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤ, ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕ ꯕꯣꯕꯣꯏꯗ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯃꯇꯥꯎ, ꯃꯦꯝꯆꯥ ꯍꯥꯏꯁꯦ ꯑꯁꯤꯔꯣ? ꯕꯣꯕꯣꯏꯅ ꯑꯃꯨꯛ ꯈꯨꯝꯂꯛꯈꯤ, ꯃꯥꯅꯦ, ꯅꯪ ꯑꯃꯨꯛꯇ ꯎꯅꯈꯤꯗ꯭ꯔꯤꯕꯣ? ꯅꯤꯡꯊꯦꯝꯗꯣ ꯋꯥ ꯊꯩꯗꯣꯛꯂꯒ ꯑꯃꯨꯛ ꯈꯨꯝꯂꯛꯑꯦ, ꯍꯥꯟꯅꯕꯨꯗꯤ ꯊꯦꯡꯅꯈ꯭ꯔꯦꯗ, ꯃꯁꯛ ꯌꯥꯝꯅ ꯆꯦꯟꯖ ꯇꯧꯔꯝꯃꯦ, ꯌꯥꯝꯅ ꯐꯖꯔꯝꯃꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯗꯣ ꯇꯨꯃꯤꯟ ꯃꯥꯏ ꯂꯩꯊꯣꯛꯈꯤ꯫ ꯃꯦꯝꯆꯥꯁꯨ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯃꯦꯝꯆꯥꯅ ꯕꯣꯕꯣꯏꯗ ꯍꯥꯏꯈꯤ, ꯀꯌꯥꯝ ꯀꯨꯏꯔꯦ ꯂꯥꯛꯄ? ꯁꯥꯎꯅꯨꯀꯣ, ꯊꯕꯛ ꯈꯔ ꯇꯧꯔꯝꯕꯗꯒꯤ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯥꯗꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕ꯭ꯔꯥ? ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯅ ꯍꯪꯂꯛꯈꯤ꯫ ꯕꯣꯕꯣꯏꯗꯣ ꯇꯥꯛꯊꯣꯛꯀꯅꯨ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯑꯗꯣ ꯀꯥꯎꯊꯣꯛꯈꯤꯗꯨꯅ, ꯃꯥ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯅꯦ, ꯃꯥꯒꯤ ꯃꯃꯤꯡ ꯅꯤꯡꯊꯦꯝ ꯀꯧꯏ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯦꯝꯆꯥ ꯅꯤꯡꯊꯦꯝꯅ ꯃꯨꯟꯅ ꯌꯦꯡꯈꯤ꯫ ꯅꯤꯡꯊꯦꯝꯅꯁꯨ ꯃꯦꯝꯆꯥꯗ ꯃꯨꯟꯅ ꯌꯦꯡꯈꯤ꯫ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯈꯤꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯕꯣꯕꯣꯏꯅ ꯇꯞꯅ ꯍꯥꯏꯔꯛꯈꯤ, ꯀꯩꯗꯧꯔꯒꯦ? ꯅꯈꯣꯏ ꯑꯅꯤ ꯃꯨꯟꯅ ꯌꯦꯡꯅꯔꯤꯕꯣ? ꯅꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯑꯃꯨꯛꯀ ꯊꯦꯡꯅꯈꯤꯗ꯭ꯔꯤꯕ? ꯅꯤꯡꯊꯦꯝꯗꯣ ꯇꯞꯅ ꯈꯨꯝꯂꯛꯏ, ꯊꯦꯡꯅꯈ꯭ꯔꯦꯗ ꯍꯥꯏꯔꯒ ꯅꯤꯡꯊꯦꯝꯗꯣ ꯃꯃꯥꯏ ꯇꯞꯅ ꯂꯩꯊꯣꯛꯈꯤ꯫ ꯉꯥꯛꯇꯪ ꯂꯩꯔꯒ ꯃꯦꯝꯆꯥꯅ ꯅꯤꯡꯊꯦꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯗꯥ ꯅꯤꯡꯊꯦꯝ, ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯒꯤ ꯉꯁꯤꯗꯤ ꯗꯥ ꯕꯣꯕꯣꯏꯒ ꯑꯩꯒ ꯃꯁꯛ ꯈꯪꯅꯕ, ꯂꯣꯏꯅꯕ ꯐꯪꯖꯔꯦ꯫ ꯅꯪꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯀꯔꯤꯅ ꯂꯃꯟ ꯁꯤꯡꯒꯗꯕꯅꯣ ꯑꯩ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯦꯝꯆꯥꯒꯤ ꯆꯤꯡꯂꯦꯝꯂꯕ ꯋꯥꯍꯩ ꯑꯗꯣ ꯅꯤꯡꯊꯦꯝ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯈꯤꯗꯦ, ꯇꯨꯃꯤꯟ ꯑꯗꯨꯝ ꯂꯩꯈꯤ꯫ ꯃꯦꯝꯆꯥꯅ ꯑꯃꯨꯛꯀꯁꯨ ꯅꯤꯡꯊꯦꯝꯗ ꯃꯈꯥ ꯇꯥꯔꯛꯈꯤ, ꯗꯥ ꯕꯣꯕꯣꯏꯒꯨꯝꯕ ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯌꯥꯝꯅ ꯏꯪ ꯇꯞꯄ, ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯤꯄꯥ ꯑꯃ, ꯀꯔꯤꯁꯨ ꯂꯩꯇꯕꯤ, ꯃꯁꯛ ꯊꯤꯕꯤ ꯑꯩꯒꯤꯗꯃꯛ ꯗꯥ ꯅꯤꯡꯊꯦꯝꯅ ꯁꯦꯝꯕꯤꯕꯁꯦ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ, ꯌꯥꯝꯅꯁꯨ ꯍꯔꯥꯎꯖꯩ꯫ ꯗꯥ ꯕꯣꯕꯣꯏꯁꯦ ꯅꯪꯗꯤ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯣꯏꯕꯅꯤꯅ
ꯅꯪꯅꯁꯨ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨ ꯃꯥꯗꯤ ꯌꯥꯝꯅꯁꯨ ꯆꯝꯃꯤ ꯅꯤꯡꯊꯦꯝꯗꯣ ꯃꯦꯝꯆꯥꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯐꯥꯎꯕ ꯈꯨꯝꯗꯦ ꯃꯃꯥꯏ ꯑꯗꯣ ꯏꯉꯥꯡ ꯉꯥꯡꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯅꯣꯟꯊꯔꯒ ꯂꯩ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯕꯣꯕꯣꯏ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯅꯤꯡꯊꯦꯝꯗꯣ ꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗ ꯇꯧꯐꯝ ꯈꯪꯈꯤꯗꯦ ꯃꯦꯝꯆꯥꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡ ꯃꯦꯝꯆꯥꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯝꯕ ꯃꯍꯥꯛꯅ ꯈꯜꯂꯝꯕꯗꯨꯒ ꯇꯥꯌꯣꯟꯅꯔꯝꯕ ꯀꯌꯥ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯃꯦꯝꯆꯥꯒꯤꯗꯃꯛ ꯋꯥꯈꯜ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯛꯏ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯅꯤꯡꯊꯦꯝ ꯇꯨꯝꯕꯈꯛ ꯌꯥꯈꯤꯗꯦ ꯋꯥꯈꯜ ꯂꯤꯁꯤꯡ ꯂꯤꯁꯤꯡꯅꯤ ꯃꯍꯥꯛꯅ ꯈꯟꯗꯨꯅ ꯂꯩꯔꯤꯕ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯦꯝꯗꯣ ꯃꯦꯝꯆꯥꯗ ꯀꯣꯜ ꯑꯃꯨꯛꯇꯗꯤ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯦꯝꯆꯥꯗ ꯀꯣꯜ ꯇꯧꯏ ꯃꯇꯝ ꯀꯨꯏꯅ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯕ ꯊꯥ 2-3 ꯍꯦꯟꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯗ꯭ꯔꯕ ꯅꯤꯡꯊꯦꯝꯅ ꯏꯊꯥ ꯊꯥꯖꯗꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯃꯦꯝꯆꯥꯗꯣ ꯐꯣꯟ ꯄꯥꯏꯈꯠꯂꯦ ꯐꯣꯟ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯃꯦꯝꯆꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯉꯁꯤꯗꯤ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯅꯪꯒꯤ ꯊꯕꯛ ꯆꯤꯟꯕ ꯍꯟꯗꯛꯇꯤ ꯈꯔ ꯐꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯅ ꯋꯥꯍꯪ ꯉꯟꯅ ꯍꯪꯂꯛꯈꯤ ꯅꯤꯡꯊꯦꯝꯗꯣ ꯈꯨꯝꯐꯝ ꯈꯪꯈꯤꯗꯦ ꯃꯦꯝꯆꯥꯅ ꯑꯃꯨꯛꯀꯁꯨ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯉꯔꯥꯡ ꯅꯪꯒ ꯑꯩꯒ ꯊꯦꯡꯅꯔꯝꯗ꯭ꯔꯕ ꯉꯔꯥꯡ ꯅꯪꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯗ꯭ꯔꯕꯗꯤ ꯅꯪꯗꯤ ꯉꯁꯤꯁꯨ ꯊꯕꯛ ꯑꯗꯨꯝ ꯆꯤꯟꯗꯨꯅ ꯂꯩꯔꯝꯅꯤꯀꯣ ꯗꯥꯕꯣꯕꯣꯏꯗꯣ ꯌꯥꯝꯅꯁꯨ ꯐꯩ ꯅꯪꯅ ꯃꯍꯥꯛꯄꯨ ꯑꯩꯒ ꯈꯪꯅꯅꯕ ꯁꯦꯝꯕꯤꯔꯛꯄꯗꯣ ꯅꯪꯉꯣꯟꯗ ꯑꯩ ꯀꯔꯤ ꯍꯥꯏꯗꯨꯅ ꯊꯥꯒꯠ ꯋꯥꯍꯩ ꯄꯤꯒꯗꯕꯅꯣ ꯈꯪꯗꯦ ꯃꯥꯗꯤ ꯌꯥꯝꯅꯁꯨ ꯄꯪꯅ ꯎꯏ ꯃꯥꯕꯨ ꯑꯩꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯅꯪꯅꯁꯨ ꯅꯃꯥꯟꯅꯕꯅꯤꯅ ꯈꯔ ꯁꯦꯟꯅꯕꯤꯌꯣ ꯅꯈꯣꯏꯅ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯃꯥꯕꯨ ꯈꯔ ꯄꯨꯕꯤꯌꯣ ꯂꯧꯁꯤꯡ ꯈꯔ ꯇꯥꯛꯄꯤꯌꯨꯀꯣ ꯃꯦꯝꯆꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯅꯤꯡꯊꯦꯝꯅ ꯋꯥ ꯊꯠꯂꯒ ꯃꯥꯒꯤ ꯊꯣꯛꯄ ꯉꯝꯅꯕ ꯑꯃ ꯈꯨꯝꯂꯛꯏ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯕꯅꯦ ꯊꯕꯛꯄꯨꯗꯤ ꯑꯩ ꯌꯥꯝꯅ ꯆꯤꯜꯂꯤ ꯉꯔꯥꯡꯒꯤꯗꯨꯕꯨꯗꯤ ꯕꯣꯕꯣꯏꯅ ꯌꯥꯗꯗꯨꯅ ꯅꯝꯗꯅ ꯑꯩ ꯂꯥꯛꯄꯅꯦ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯈꯜ ꯌꯥꯝꯅ ꯂꯥꯟꯅ ꯈꯟꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯛꯈꯤ ꯃꯦꯝꯆꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯩꯁꯨꯝ ꯈꯟꯗꯦꯗ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ ꯅꯤꯡꯊꯦꯝꯅ ꯐꯔꯦ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯑꯃ ꯁꯥꯅꯕ ꯍꯣꯠꯅꯩ ꯅꯨꯃꯤꯠꯇꯨꯃ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯈ꯭ꯔꯦ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯐꯣꯟꯁꯨ ꯊꯝꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯤꯡꯊꯦꯝꯗꯣ ꯃꯦꯝꯆꯥꯗ ꯃꯔꯛ ꯃꯔꯛꯇ ꯐꯣꯟ ꯇꯧꯕ ꯃꯦꯁꯦꯖ ꯊꯥꯕ ꯇꯠꯇꯅ ꯍꯧꯔꯛꯂꯤ ꯅꯤꯡꯊꯦꯝꯅ ꯃꯦꯁꯦꯖ ꯊꯥꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯑꯅꯤ ꯃꯍꯧꯁꯥ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯃꯦꯁꯦꯖ ꯊꯥꯅꯈꯤꯕꯒꯤ ꯃꯑꯣꯡꯗ ꯍꯦꯛꯇꯃꯛ ꯊꯥꯅꯕ ꯍꯣꯠꯅꯔꯛꯏ ꯃꯦꯝꯆꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯗꯗꯤ ꯕꯣꯕꯣꯏꯒꯤ ꯃꯔꯝꯗ ꯋꯥ ꯍꯪꯂꯒ ꯕꯣꯕꯣꯏꯒꯤꯗꯃꯛ ꯃꯦꯁꯦꯖ ꯀꯌꯥ ꯑꯗꯨꯝ ꯈꯨꯝꯂꯛꯏ ꯅꯤꯡꯊꯦꯝꯅ ꯌꯥꯔꯤꯕ ꯃꯈꯩ ꯋꯥꯔꯤ ꯑꯁꯦ ꯃꯥꯒꯤ ꯋꯥꯔꯤ ꯑꯣꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯦꯁꯦꯖ ꯊꯥꯅꯕꯗ ꯅꯤꯡꯊꯦꯝꯅ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯂꯧꯁꯤꯡ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯦꯝꯆꯥꯁꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯏ ꯃꯥꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯃꯦꯝꯆꯥꯅ ꯂꯣꯏꯅ ꯈꯪꯉꯤ ꯅꯤꯡꯊꯦꯝ ꯃꯈꯟ ꯃꯈꯟꯒꯤ ꯂꯧꯁꯤꯡ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯦꯝꯆꯥꯒ ꯃꯥꯒ ꯑꯃꯨꯛ ꯍꯟꯅ ꯈꯪꯅꯅꯕ ꯄ꯭ꯂꯥꯟ ꯀꯌꯥ ꯇꯧꯔꯛꯂꯤ ꯅꯤꯡꯊꯦꯝꯗꯣ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡꯗ ꯃꯊꯟꯇ ꯇꯛꯁꯤ ꯀꯌꯥ ꯁꯣꯟꯖꯩ ꯃꯍꯥꯛꯀ ꯃꯦꯝꯆꯥꯒ ꯈꯪꯅꯔꯝꯂꯕꯗꯤ ꯀꯥ ꯍꯥꯏꯅ ꯕꯣꯕꯣꯏꯒ ꯃꯦꯝꯆꯥꯒ ꯐꯣꯟꯗ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯈꯣꯏ ꯑꯅꯤ ꯀꯣꯏꯕ ꯆꯠꯃꯤꯟꯅꯕ ꯃꯈꯣꯏ ꯑꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯃꯤꯟꯅꯕꯗꯣ ꯅꯤꯡꯊꯦꯝ ꯌꯥꯝꯅ ꯆꯥꯛꯆꯈꯤ ꯌꯥꯝꯅꯁꯨ ꯋꯥꯖꯈꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕ ꯃꯦꯝꯆꯥꯒꯤ ꯋꯥꯈꯜ ꯑꯁꯦ ꯇꯁꯦꯡꯅꯃꯛ ꯃꯦꯝꯆꯥꯅ ꯃꯁꯛ ꯊꯤꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯂꯒꯗꯤ ꯃꯍꯥꯛ ꯈꯜꯂꯝꯒꯗ꯭ꯔꯥ ꯈꯜꯂꯝꯂꯣꯏ ꯃꯦꯝꯆꯥꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗꯨꯗ ꯃꯍꯥꯛ ꯄꯨꯡꯉꯥꯎ ꯉꯥꯎꯕꯅꯤ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯕꯣꯕꯣꯏ ꯑꯃꯗꯤ ꯃꯦꯝꯆꯥꯒ ꯅꯨꯡꯁꯤꯅꯕꯗ ꯀꯜꯂꯛꯄ ꯍꯥꯏꯕꯗꯨꯁꯨ ꯐꯥꯎꯔꯤ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕꯗꯤ ꯅꯤꯡꯊꯦꯝ ꯃꯁꯥꯅ ꯀꯔꯤꯅꯣ ꯈꯪꯖꯗꯦ ꯃꯦꯝꯆꯥꯅ ꯃꯉꯣꯟꯗ ꯇꯣꯉꯥꯟꯅꯕ ꯐꯣꯇꯣ ꯊꯥꯈ꯭ꯔꯤꯕꯗꯣ ꯃꯥꯕꯨ ꯆꯥꯡ ꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯕ ꯃꯗꯨꯒꯤ ꯋꯥꯈꯜ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯦꯝꯆꯥꯒꯤ ꯐꯖꯕꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯔꯦ ꯃꯦꯝꯆꯥꯒꯤ ꯅꯨꯡꯁꯤꯕꯗ ꯃꯍꯥꯛ ꯑꯄꯥꯝꯕꯅ ꯍꯦꯟꯈꯤꯗꯨꯅ ꯃꯦꯝꯆꯥꯒꯤꯗꯃꯛ ꯐꯠꯇꯕ ꯁꯔꯧ ꯀꯌꯥ ꯇꯠꯇꯅ ꯁꯤꯟꯕ ꯍꯧꯔꯛꯂꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯤꯡꯊꯦꯝꯗꯣ ꯃꯃꯥꯟꯅꯕ ꯕꯣꯕꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯕꯣꯕꯣꯏꯅ ꯅꯤꯡꯊꯦꯝꯗ ꯃꯦꯝꯆꯥꯒ ꯃꯥꯒ ꯀꯣꯏꯕ ꯆꯠꯂꯨꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯂꯤꯕ ꯃꯦꯝꯆꯥꯒꯤ ꯏꯪꯇꯞꯄ ꯃꯇꯧ ꯀꯌꯥꯗꯨꯒꯤ ꯄꯥꯎ ꯀꯌꯥ ꯇꯝꯕꯗ ꯅꯤꯡꯊꯦꯝ ꯍꯦꯟꯅ ꯈꯣꯏꯔꯥꯡꯂꯤ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯅꯤꯡꯊꯦꯝꯅ ꯕꯣꯕꯣꯏꯒꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯤ
ꯕꯣꯕꯣꯏꯗꯤ ꯊꯣꯏꯗꯣꯛꯅ ꯊꯧꯁꯥ ꯋꯥꯁꯥꯗꯦ ꯋꯥꯔꯤ ꯑꯗꯨꯝ ꯂꯤꯔꯤ ꯅꯤꯡꯊꯦꯝꯅ ꯕꯣꯕꯣꯏꯒꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯒ ꯃꯦꯝꯆꯥꯒꯤ ꯁꯦꯞ ꯇꯧꯔꯝꯕ ꯅꯝꯕꯔ ꯑꯗꯣ ꯃꯍꯥꯛꯀꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯕ ꯅꯝꯕꯔ ꯃꯁꯤꯡ ꯑꯃꯗ ꯁꯦꯝꯗꯣꯛꯂꯒ ꯁꯦꯞ ꯇꯧꯔꯒ ꯊꯝꯖꯤꯜꯂꯝꯈꯤ ꯃꯈꯣꯏ ꯑꯅꯤ ꯊꯥꯅꯈꯤꯕ ꯃꯦꯁꯦꯖ ꯑꯗꯨꯅ ꯍꯥꯟꯅ ꯐꯣꯔꯋꯥꯔꯗ ꯇꯧꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯕ ꯅꯝꯕꯔ ꯑꯗꯨꯗ ꯃꯦꯝꯆꯥꯒꯤ ꯃꯃꯤꯡꯗ ꯁꯦꯞ ꯇꯧꯕꯗꯨꯗ ꯃꯦꯁꯦꯖꯇꯣ ꯊꯥꯖꯤꯜꯂꯒ ꯊꯝꯈꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯦꯝꯆꯥꯒꯤ ꯅꯝꯕꯔ ꯑꯗꯨꯕꯨꯅ ꯕꯣꯕꯣꯏꯒꯤ ꯐꯣꯟ ꯑꯗꯨꯗꯒꯤ ꯕ꯭ꯂꯦꯛꯂꯤꯁꯇ ꯊꯝꯖꯤꯜꯂꯝꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯅ ꯁꯦꯝꯗꯣꯛꯈꯤꯕꯁꯤꯡ ꯑꯗꯣ ꯕꯣꯕꯣꯏꯅ ꯈꯪꯈꯤꯕ ꯂꯩꯇꯦ ꯕꯣꯕꯣꯏ ꯐꯣꯟꯒꯤ ꯃꯔꯝꯗꯁꯨ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯅꯣꯂꯦꯖ ꯂꯩꯕ ꯃꯤ ꯅꯠꯇꯦ ꯃꯍꯥꯛꯅ ꯁꯦꯝꯕ ꯌꯥꯕ ꯁꯦꯝꯂꯕ ꯃꯇꯨꯡꯗ ꯐꯣꯟ ꯑꯗꯣ ꯃꯅꯥꯛꯇ ꯊꯝꯂꯒ ꯅꯤꯡꯊꯦꯝꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯔꯨꯞ ꯕꯣꯕꯣꯏ ꯅꯪ ꯃꯦꯝꯆꯥꯒ ꯂꯣꯏꯅꯕꯗꯤ ꯂꯣꯏꯅꯧ ꯇꯧꯕꯇꯕꯨ ꯃꯦꯝꯆꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯃꯤꯁꯤꯡ ꯅꯥꯁꯤꯡꯕ ꯅꯨꯄꯤꯅꯤ ꯃꯍꯥꯛ ꯃꯃꯤꯠꯁꯨ ꯌꯥꯝꯅ ꯉꯥꯎꯕꯅꯤ ꯃꯁꯛ ꯐꯖꯕꯒꯤ ꯃꯇꯤꯛ ꯅꯨꯄꯥꯁꯨ ꯌꯥꯝꯅ ꯈꯪꯅꯕꯅꯤ ꯅꯪ ꯈꯔ ꯍꯩꯁꯤꯡꯅ ꯂꯣꯏꯅꯧ ꯃꯍꯥꯛꯇꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯨ ꯌꯥꯝꯅ ꯄꯥꯏꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡꯗ ꯐꯣꯟ ꯅꯝꯕꯔ ꯍꯦꯛꯇ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔꯒ ꯊꯝꯕꯅꯤ ꯅꯪ ꯈꯔ ꯆꯦꯛꯁꯤꯟꯅꯗꯤ ꯂꯣꯏꯅꯧꯀꯣ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯦꯝꯗꯣ ꯕꯣꯕꯣꯏꯒꯤ ꯃꯅꯥꯛꯇꯒꯤ ꯆꯠꯈꯤ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯕꯣꯕꯣꯏ ꯈꯖꯤꯛꯇꯪꯗꯤ ꯆꯃꯝꯅꯈꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯕꯣꯕꯣꯏꯅ ꯃꯦꯝꯆꯥꯗ ꯀꯣꯜ ꯇꯧꯕꯅꯤ ꯅꯝꯕꯔ ꯑꯗꯨꯗꯤ ꯅꯤꯡꯊꯦꯝꯅ ꯁꯤꯟꯗꯣꯛꯈꯤꯕꯅ ꯅꯝꯕꯔ ꯑꯗꯨꯗꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯝ ꯍꯥꯏꯔꯔꯦ ꯕꯣꯕꯣꯏ ꯂꯩꯇꯥꯐꯝ ꯈꯪꯈꯤꯗꯦ ꯌꯥꯝꯅꯁꯨ ꯋꯥꯈꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯣ ꯃꯤꯅꯠ ꯀꯥꯡꯗꯅ ꯃꯍꯥꯛ ꯃꯦꯝꯆꯥꯗ ꯀꯣꯜ ꯇꯧꯏ ꯍꯥꯏꯕ ꯌꯥꯏ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯝ ꯂꯩꯔꯕꯗ ꯃꯦꯝꯆꯥꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯃꯍꯥꯛ ꯃꯦꯁꯦꯖ ꯀꯌꯥ ꯊꯥꯖꯤꯜꯂꯤ ꯀꯔꯤꯒꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔꯤꯕꯅꯣ ꯁ꯭ꯋꯤꯆ ꯑꯣꯟ ꯑꯃꯨꯛꯇ ꯇꯧꯔꯛꯎ ꯍꯥꯏꯗꯨꯅ ꯃꯦꯁꯦꯖ ꯀꯌꯥ ꯊꯥꯏ ꯅꯝꯕꯔ ꯁꯣꯏꯅꯕꯅꯤꯅ ꯀꯗꯥꯏꯗꯒꯤ ꯄꯥꯎꯈꯨꯝ ꯂꯥꯛꯀꯅꯤ ꯃꯦꯝꯆꯥꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯍꯥꯛꯅ ꯕꯣꯕꯣꯏꯗ ꯀꯣꯜ ꯇꯧꯕ ꯃꯇꯝꯗ ꯅꯤꯡꯊꯦꯝꯅ ꯕꯣꯕꯣꯏꯒꯤ ꯐꯣꯟ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯅꯝꯕꯔ ꯑꯗꯣ ꯃꯦꯁꯦꯖꯁꯨ ꯀꯣꯜꯁꯨ ꯄꯨꯟꯅ ꯕ꯭ꯂꯣꯛ ꯇꯧꯔꯒ ꯕ꯭ꯂꯦꯛꯂꯤꯁꯇ ꯊꯝꯈꯤꯕꯅ ꯑꯃꯠꯇ ꯌꯥꯈꯤꯗꯦ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯈꯤꯗꯦ ꯁꯣꯝꯗꯅ ꯅꯤꯡꯊꯦꯝꯒ ꯃꯦꯝꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯦꯝꯆꯥꯅ ꯍꯪꯉꯤ ꯗꯥ ꯕꯣꯕꯣꯏꯗꯣ ꯃꯍꯥꯛꯀꯤ ꯅꯝꯕꯔ ꯆꯠꯇ꯭ꯔꯦ ꯃꯍꯥꯛ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯪ ꯃꯥꯒ ꯄꯨꯜꯂꯕꯗꯤ ꯄꯥꯎ ꯑꯃꯨꯛꯇ ꯐꯥꯎꯅꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄꯥꯎ ꯀꯌꯥ ꯆꯦꯜꯂꯛꯈꯤ ꯅꯤꯡꯊꯦꯝꯗꯣ ꯇꯥꯟ ꯆꯥꯔꯦ ꯈꯟꯗꯨꯅ ꯃꯦꯝꯆꯥꯗ ꯋꯥꯀꯥꯏ ꯇꯧꯔꯛꯈꯤ ꯅꯤꯡꯊꯦꯝꯅ ꯐꯖꯅ ꯁꯦꯝꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯦꯝꯆꯥ ꯅꯪꯉꯣꯟꯗ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯍꯥꯏꯅꯤꯡꯗꯕꯅꯤ ꯕꯣꯕꯣꯏꯗꯣ ꯃꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯅ ꯅꯨꯄꯤ ꯑꯃ ꯉꯥꯡꯅꯕꯒꯨꯝ ꯇꯧꯏ ꯅꯨꯄꯤ ꯑꯗꯣ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯄꯥꯏꯕ ꯃꯥꯜꯂꯦ ꯊꯕꯛꯁꯨ ꯇꯧꯏ ꯍꯥꯏ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝꯅ ꯐꯖꯩ ꯉꯔꯥꯡꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯍꯟꯁꯤꯡ ꯅꯨꯄꯤꯗꯨ ꯌꯦꯡꯕ ꯆꯠꯂꯨꯕꯅꯤ ꯕꯣꯕꯣꯏꯁꯨ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯗ ꯉꯔꯥꯡ ꯑꯩꯅ ꯃꯈꯣꯏꯗ ꯆꯠꯂꯨꯕꯕꯨ ꯋꯥꯔꯤꯕꯨ ꯀꯌꯥ ꯁꯥꯟꯅꯕ ꯐꯪꯂꯛꯇꯦ ꯃꯇꯧ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯅ ꯃꯦꯝꯆꯥꯗ ꯐꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯍꯥꯏꯔꯕꯁꯨ ꯃꯦꯝꯆꯥꯅ ꯀꯩꯗꯧꯅꯨꯡꯗ ꯊꯥꯖꯕ ꯈꯛ ꯉꯝꯈꯤꯗꯦ ꯐꯅ ꯊꯥꯖꯗ꯭ꯔꯕꯁꯨ ꯕꯣꯕꯣꯏꯒꯤ ꯅꯝꯕꯔ ꯑꯗꯨꯅ ꯐꯣꯟ ꯇꯧꯕ ꯆꯠꯇꯕ ꯃꯦꯁꯦꯖ ꯊꯥꯕ ꯆꯠꯇꯕ ꯀꯌꯥ ꯑꯗꯨꯗ ꯃꯍꯥꯛ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯤꯡꯅꯕꯗꯤ ꯑꯁꯨꯝ ꯍꯦꯜꯂꯛꯂꯤ ꯕꯣꯕꯣꯏꯅꯁꯨ ꯃꯉꯣꯟꯗ ꯐꯣꯟ ꯈꯛ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯁꯣꯝꯗꯁꯨ ꯅꯣꯡꯃ ꯕꯣꯕꯣꯏꯗꯣ ꯅꯤꯡꯊꯦꯝꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯃꯍꯥꯛ ꯐꯖꯅ ꯀꯞꯂꯝꯃꯤ ꯕꯣꯕꯣꯏꯅ ꯅꯤꯡꯊꯦꯝꯗ ꯑꯁꯨꯝꯅ ꯍꯥꯏ ꯃꯇꯥꯎ ꯅꯪꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯦ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯃꯁꯛꯄꯨ ꯐꯖꯔꯕꯗꯤ ꯃꯃꯤꯠ ꯌꯥꯝꯅ ꯉꯥꯎꯒꯜꯂꯤ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯈꯪꯅꯔꯕ ꯃꯥꯜꯂꯦ ꯃꯥꯒꯤ ꯅꯝꯕꯔ ꯀꯨꯏꯔꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯛꯄ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯐꯣꯟ ꯇꯧꯏ ꯃꯦꯁꯦꯖ ꯀꯌꯥ ꯊꯥꯏ ꯃꯍꯥꯛꯇꯤ ꯀꯩꯗꯧꯅꯨꯡꯗ ꯁ꯭ꯋꯤꯆ ꯑꯣꯟ ꯇꯧꯔꯛꯇ꯭ꯔꯦ ꯇꯁꯦꯡꯅꯃꯛ ꯑꯩ ꯌꯥꯝꯅ ꯋꯥꯏ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯕꯣꯕꯣꯏꯗꯣ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯀꯌꯥꯗꯁꯨ ꯕꯣꯕꯣꯏꯗꯣ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯃꯦꯝꯆꯥ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯋꯥꯏꯗ ꯃꯦꯝꯆꯥ ꯊꯣꯔꯛꯄ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯦꯝꯆꯥꯕꯨ ꯉꯥꯏꯖꯈꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯦꯝꯆꯥꯅ ꯊꯣꯔꯛꯄꯒ ꯇꯥꯟ ꯆꯥꯟꯅꯗꯕꯅ ꯃꯈꯣꯏ ꯑꯅꯤ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯊꯦꯡꯅꯈꯤꯗ꯭ꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯣꯕꯣꯏ ꯍꯦꯟꯅ ꯊꯋꯥꯏ ꯆꯥꯛꯄ ꯅꯤꯡꯕ ꯀꯥꯏꯕ ꯑꯁꯨꯝ ꯍꯦꯟꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯕꯣꯕꯣꯏꯗꯣ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯆꯟꯅꯨꯄꯤꯁꯤꯡ ꯑꯃꯅ ꯊꯧꯕꯥꯜ ꯕꯖꯥꯔꯗ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯧꯕꯥꯜ ꯕꯖꯥꯔꯗ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯇꯣꯡꯂꯒ ꯂꯥꯛꯈꯤ ꯅꯨꯃꯤꯠꯇꯨꯗ
ꯃꯦꯝꯆꯥꯁꯨ ꯕꯖꯥꯔꯗ ꯄꯣꯠ ꯈꯔ ꯂꯩꯕ ꯂꯥꯛꯈꯤ꯫ ꯕꯣꯕꯣꯏꯒ ꯅꯨꯄꯤ ꯑꯃꯗꯨꯒ ꯕꯖꯥꯔꯗꯨꯗ ꯄꯣꯠ ꯈꯔ ꯂꯩꯔꯒ ꯂꯩꯔꯤꯉꯩꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯦꯝꯆꯥꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯈꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯣ, ꯗꯥ ꯅꯤꯡꯊꯦꯝꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯦꯗꯅ꯫ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯃꯄꯥꯟ ꯊꯣꯡꯗ ꯑꯄꯪꯕ ꯃꯥꯜꯂꯒ ꯃꯅꯨꯡꯗꯅ ꯃꯑꯣꯡ ꯑꯃ ꯇꯧꯕ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯅ ꯈꯟꯈꯤ꯫ ꯃꯍꯥꯛ ꯃꯇꯝ ꯑꯃꯗ ꯃꯤꯅ ꯊꯧꯖꯤꯟꯕ, ꯃꯤꯅ ꯍꯥꯏꯖꯤꯟꯕ ꯌꯥꯔꯝꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀ ꯕꯣꯕꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯂꯛꯇꯕ, ꯕꯣꯕꯣꯏꯒ ꯃꯣꯕꯥꯏꯜ ꯅꯝꯕꯔꯅ ꯆꯠꯈꯤꯗꯕ ꯀꯌꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯆꯤꯡꯅꯕ ꯍꯦꯟꯈꯤꯕꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯤꯡꯊꯦꯝꯅ ꯃꯉꯣꯟꯗ ꯕꯣꯕꯣꯏꯒ ꯐꯠꯇꯕ ꯄꯥꯎ ꯀꯌꯥ ꯇꯝꯁꯤꯟꯕꯗꯨꯅ ꯃꯍꯥꯛ ꯕꯣꯕꯣꯏ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯊꯥꯖꯈꯤꯕꯅꯤ꯫ ꯃꯦꯝꯆꯥ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯕ ꯉꯝꯈꯤꯗꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯌꯨꯝꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗꯁꯨ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗꯦ꯫ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯤ꯫ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯦꯝꯆꯥꯅ ꯕꯣꯕꯣꯏꯒꯤ ꯐꯣꯟꯗꯨꯗ ꯗꯥꯏꯜ ꯀꯌꯥꯔꯛ ꯍꯟꯅ ꯇꯧꯏ꯫ ꯗꯥꯏꯜ ꯑꯗꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯆꯠꯄꯗꯤ ꯂꯩꯇꯦ꯫ ꯃꯦꯁꯦꯖꯁꯨ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯋꯥꯔꯣꯜꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ, ꯄꯦꯟꯗꯕ ꯋꯥꯔꯣꯜ ꯀꯌꯥ ꯑꯃ ꯏꯔꯒ ꯕꯣꯕꯣꯏꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯃꯦꯁꯦꯖ ꯀꯌꯥ ꯑꯃꯁꯨ ꯊꯥꯈꯤ꯫ ꯕꯣꯕꯣꯏꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯤꯀꯨꯞ ꯑꯗꯣ ꯉꯥꯏꯍꯥꯛꯇ ꯂꯩꯇꯥꯅ ꯂꯩꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯁꯨ ꯃꯦꯝꯆꯥꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯅꯣꯡꯃꯒꯤ ꯗꯥꯏꯜ ꯇꯧꯕ ꯂꯦꯞꯇꯦ, ꯃꯦꯁꯦꯖ ꯊꯥꯕ ꯂꯦꯞꯇꯦ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ, ꯃꯦꯝꯆꯥꯅ ꯃꯉꯣꯟꯗ ꯗꯥꯏꯜ ꯇꯧꯔꯛꯄ, ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯃꯇꯝ ꯑꯗꯣ ꯕꯣꯕꯣꯏꯗ ꯆꯠꯇ꯭ꯔꯕꯁꯨ ꯕꯣꯕꯣꯏꯒꯤ ꯐꯣꯟꯗꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯗꯨꯝ ꯊꯣꯛꯑꯦ꯫ ꯃꯍꯥꯛ ꯐꯣꯟꯒꯤ ꯃꯔꯝ ꯊꯣꯏꯗꯣꯛꯅ ꯈꯪꯗ꯭ꯔꯕꯁꯨ ꯃꯉꯣꯟꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯗꯣ ꯍꯥꯟꯅꯗꯤ ꯀꯌꯥ ꯀꯟꯅ ꯊꯧꯁꯥ ꯋꯥꯁꯥꯔꯨꯗ꯭ꯔꯕꯁꯨ ꯃꯍꯥꯛ ꯅꯨꯃꯤꯠꯇꯨꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯄꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯀ꯭ꯂꯤꯛ ꯇꯧꯔꯒ ꯌꯦꯡꯂꯨꯏ꯫ ꯃꯦꯝꯆꯥꯒꯤ ꯅꯝꯕꯔ ꯑꯗꯨꯗꯤ ꯕꯣꯕꯣꯏꯗ ꯁꯦꯞ ꯇꯧꯔꯒ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯅꯝꯕꯔ ꯑꯗꯨꯅ ꯃꯉꯣꯟꯗ ꯊꯥꯔꯛꯂꯤꯕ ꯃꯦꯁꯦꯖꯁꯤꯡ, ꯃꯤꯁꯀꯣꯜꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯃꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛ ꯅꯝꯕꯔ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯕꯣꯕꯣꯏꯅ ꯀꯣꯜ ꯕꯦꯛ ꯇꯧꯈꯤ꯫ ꯕꯣꯕꯣꯏꯅ ꯐꯣꯟ ꯇꯧꯔꯛꯄ ꯃꯤꯀꯨꯞ ꯑꯗꯣ ꯃꯦꯝꯆꯥ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯦꯝꯆꯥꯅ ꯐꯣꯟ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯕꯣꯕꯣꯏꯗꯤ ꯈꯪꯗꯕꯅ, ꯍꯜꯂꯣ, ꯀꯅꯥꯅꯣ ꯁꯤꯕꯣ, ꯃꯦꯁꯦꯖꯁꯨ ꯌꯥꯝꯅ ꯊꯥꯔꯛꯏ ꯍꯥꯏꯗꯨꯅ ꯕꯣꯕꯣꯏꯅ ꯋꯥꯍꯪ ꯍꯪꯈꯤ꯫ ꯕꯣꯕꯣꯏꯒꯤ ꯋꯥꯍꯩ ꯑꯗꯨꯅꯤ ꯃꯦꯝꯆꯥ ꯊꯃꯣꯏ ꯀꯥꯏꯈꯤꯕ꯫ ꯃꯦꯝꯆꯥ ꯋꯥ ꯑꯃꯠꯇ ꯍꯥꯏꯈꯤꯗꯦ꯫ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯈꯤ꯫ ꯕꯣꯕꯣꯏꯅ ꯑꯃꯨꯛꯀꯁꯨ ꯀꯣꯜ ꯀꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯗꯥꯏꯜ ꯇꯧꯁꯤꯜꯂꯤ꯫ ꯔꯤꯡ ꯆꯠꯂꯕꯁꯨ ꯃꯦꯝꯆꯥꯗꯤ ꯐꯣꯟ ꯑꯗꯣ ꯀꯩꯗꯧꯅꯨꯡꯗ ꯔꯤꯁꯤꯞ ꯇꯧꯈꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ, ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯈꯟꯈꯤ, ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯇꯣꯞꯄ, ꯅꯨꯄꯤ ꯑꯍꯦꯟꯕ ꯄꯥꯝꯂꯕꯅꯤꯅ ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯝꯕꯔꯁꯨ ꯀꯥꯎꯕꯤꯔꯝꯂꯦ꯫ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯋꯥꯍꯪ ꯍꯪꯖꯤꯜꯂꯛꯑꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯅꯤ? ꯄꯥꯎꯁꯨ ꯐꯥꯎꯅꯔꯔꯣꯏ꯫ ꯃꯥꯒꯤ ꯑꯅꯤꯡ ꯑꯄꯥꯝꯕꯗꯣ ꯅꯤꯡꯕ ꯊꯨꯡꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥ ꯈꯜꯂꯛꯏ꯫ ꯐꯅ ꯈꯜꯂꯕꯁꯨ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ꯫ ꯕꯣꯕꯣꯏꯒ ꯅꯨꯡꯁꯤꯕ, ꯃꯍꯥꯛꯀꯤ ꯏꯄꯪ ꯄꯪꯕ ꯃꯇꯧ ꯑꯗꯨꯅ ꯕꯣꯕꯣꯏꯅ ꯑꯁꯨꯝꯅ ꯍꯣꯡꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯦꯝꯆꯥ ꯀꯩꯗꯧꯅꯨꯡꯗ ꯊꯥꯖꯈꯤꯗꯦ꯫ ꯊꯥꯖꯗ꯭ꯔꯕꯁꯨ ꯁꯦꯞ ꯇꯧꯗꯕ ꯅꯝꯕꯔ ꯑꯣꯏꯈꯤꯕꯅ ꯕꯣꯕꯣꯏꯅ ꯍꯪꯂꯛꯄ ꯋꯥꯍꯪ ꯑꯗꯨꯅ ꯃꯦꯝꯆꯥ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯈꯤꯕꯅꯤ꯫ ꯃꯦꯝꯆꯥꯒ ꯕꯣꯕꯣꯏꯒ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯗꯅ ꯋꯥꯔꯧꯅꯕ ꯀꯌꯥ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯦꯝꯅ ꯃꯦꯝꯆꯥꯒ ꯅꯛꯁꯤꯟꯅꯅꯕ ꯀꯌꯥ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯃꯍꯥꯛꯅ ꯐꯅ ꯍꯣꯠꯅꯔꯕꯁꯨ ꯅꯛꯁꯤꯟꯕꯗꯤ ꯄꯥꯛ ꯉꯝꯗꯦ꯫ ꯃꯦꯝꯆꯥꯅ ꯕꯣꯕꯣꯏꯒ ꯋꯥꯔꯧꯅꯕ, ꯁꯥꯎꯅꯕ, ꯄꯦꯟꯗꯕ ꯀꯌꯥ ꯊꯣꯛꯈ꯭ꯔꯕꯁꯨ ꯃꯍꯥꯛ ꯅꯤꯡꯊꯦꯝꯒꯨꯝꯕ ꯅꯨꯄꯥꯒꯗꯤ ꯈꯪꯅꯕ ꯄꯥꯝꯗ꯭ꯔꯤ꯫ ꯃꯍꯥꯛ ꯉꯁꯤꯁꯨ ꯕꯣꯕꯣꯏꯒ ꯋꯥꯈꯜ ꯇꯠꯇꯅ ꯈꯜꯂꯤ꯫ ꯅꯤꯡꯊꯦꯝꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯐꯖꯕ ꯅꯨꯄꯤ ꯎꯕ ꯌꯥꯗꯕ, ꯐꯖꯕ ꯅꯨꯄꯤꯗ ꯉꯥꯎꯖꯕ, ꯐꯖꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤ ꯑꯣꯏꯅꯤꯡꯕ ꯅꯨꯄꯥꯅꯤ꯫ ꯃꯍꯥꯛꯅ ꯃꯦꯝꯆꯥ ꯄꯥꯝꯖꯔꯤꯕꯁꯦ ꯃꯦꯝꯆꯥꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯝꯕꯒꯤꯅꯤ꯫ ꯅꯨꯡꯁꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯅ ꯍꯦꯟꯅ ꯃꯥꯡ ꯊꯥꯕ ꯅꯨꯄꯥꯅꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯈꯨꯟꯒ ꯊꯪꯅꯕ ꯈꯨꯜ ꯑꯃꯗꯒꯤꯁꯨ ꯅꯨꯄꯤ ꯑꯃ ꯈꯪꯅꯩ꯫ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯃꯇꯝ ꯑꯃꯗꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯑꯅꯤꯡ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯐꯪꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯄꯤ ꯑꯗꯣ ꯀꯌꯥ ꯀꯟꯅ ꯊꯧꯁꯥ ꯋꯥꯁꯥꯗꯕꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯐꯣꯟ ꯀꯌꯥ ꯇꯧꯔꯛꯂꯕꯁꯨ ꯃꯍꯥꯛ
thausa wasana paide mahangna nupi adudagi nathayraga mahangna hojik amuk memchagi manakta nakshinnaba kanna honari mahangna phana honarabasu memchadi losing leiba nupi ne ningthemna mangonda naksinaba honarabasu memchana kaidonungda khak yadri ningthemju tasengnamak nupi da tethaba tat tawbadi yamna su hai mahangna khangnaram liba nupi ado mahangna karibu matangda su mahak aningba apamba mahangna unaningba tarabadi nupi du de hekta tetharaga phone tawi nupi du de hekka themi nupi du su ningthemna nuksiba kawbanina ningthemna hairako haida hekta pangthaki makhoi ani ama unani wari sanaraga ningthemna amuk mahaki apama kaya phanglaba matungda matam khara amuk nupi du gi laptholaga adum leigani matau asumna ningthemna nupi sida tat kaya torakpudana nongmudi nupi do ningthembu pharagi haiduna chaplunga leblakki ningthemna challiba lambi mahangna thangliba khongthangsing nupi aduna yamna lapna question chenaba haurakki khongthang khuding chenai haiba yai nupi duna lapna ningthemna tawriba mong mataw si karino haiduna chenarakki numit kharani gi tungda nongma itha thajadana thauban bazarda ningthemga memchaga thabak ama lakpa matamda thengnaba mikup aduda makhoi anina wari saduna leiringai nupi aduna ningthemga wari sanariba nupi ado masak munni yengkhokki nupi aduna challiba lambi mahaki yum kadaiduna haiduna nupi duna kupna thikatki khanglaba matungda nongma nupi duna memchagi yumda lakhi nupi duna memchada mahaka ningthemga hojik leiriba pibam makhoi aniga leinariba marigi maramda wari pumba tamki mahana mamittagi mapitana ningthemna mangonda tawbirama mawang kaya mangonda sanabiramba tat kaya adugi wari pumba kaplaga liba matamda memchasu nupi masen oibanina nupi gi awaba pangsu khangi mahangna nupi aduba themjillaba matungda nupi duna memchada hanglakki nahak ningthemga tasengna mari leinadabra memchana khumlakki maga igadi mari leinade makhoigi mamanaba amagadi mari leinarami haiduna khumlakki wahai adu tabada nupi duna mahanglakki ningthemgi mamanaba kanana mahaka tinaba mamanaba sing amata na taijadabani loina aina masak muna khangi maming hairo haiduna hangki memchana haiki mahaki maming boboy kawi nupi duna hanglai boboy haidi mi khara pangwa manbudura memchana hairaki mane nang ma khangbra nupi duna hai khangi matam amada ma ai classmate oirame madi yamna chambane ningthemga mahakadi mamanabati natte makhoi khungi laikai oibagi asum nong phadok punbane nangdi maga kamdona khangnariba nabani hojik phaba paw phanaribra haiduna hanglakki memchana boboy makhoi ni khangnarakpagi wari kya likhi matau karna lapnakhiba haibadusu nupiduda memchana puna likhi memchagi wari singadu tarba matungda nupiduna memchada hairakki nangna hairiba wari se thajaba ngamde boboyna atopa nupi korengmani haibasisu ai thajade makhoigi ahansingsu hana ai masak munna khangi mingonda wangang bangamba ahansing amata natte makhoina kaidonungda mamau thibachu chatloi boboygi maramda masak munna khangmadi aini nangna thajadraga boboygi number engonda yawe phone taw harabsu tawge nang yawdaba charaga memchana hai charunuda migi lambida ekhoina karigi kupna thijinduino maki aning mapamara chatkrasunu nupidon hairaki nang aina hairabse thajok boboydi ningthemguma nupadi nattabane nongma nanga maga wari sano matama mai sinbigi hairamlaga nupido memchagi mayumdagi maki mayum tamna laki mathangi numitta nupiduna boboyda phone tawraga makhoi ani thengnaki makhoi ani unaba matamda memchagi wari pumba boboyda liki boboyna su pendaba nungaitaba kaya ado nupiduda haiki mahakti mamit jambini mahakna nupa topa pamduna mahak
ꯐꯣꯟ ꯅꯝꯕꯔ ꯁꯤꯟꯈꯤꯕꯅꯤ ꯃꯥꯒꯤ ꯋꯥꯈꯜ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯕ ꯂꯩꯇꯦ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯗ ꯐꯣꯟ ꯇꯧꯕꯁꯨ ꯆꯠꯈꯤꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯄꯦꯟꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯗꯨꯗ ꯅꯨꯄꯤꯗꯨꯅ ꯍꯥꯏ ꯃꯦꯝꯆꯥꯅꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯈꯜꯂꯤ ꯃꯥꯅꯁꯨ ꯅꯪꯅ ꯃꯥꯕꯨ ꯃꯤꯔꯥꯏꯕꯅꯤ ꯍꯥꯏ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃꯗꯤ ꯂꯩꯅꯔꯦ ꯅꯈꯣꯏ ꯑꯅꯤ ꯅꯣꯡꯃ ꯊꯦꯡꯅꯧ ꯅꯈꯣꯏ ꯑꯅꯤ ꯎꯅꯅꯕ ꯑꯩꯅ ꯁꯤꯟꯕꯤꯒꯦ ꯍꯥꯏꯔꯒ ꯕꯣꯕꯣꯏ ꯑꯃꯗꯤ ꯃꯦꯝꯆꯥ ꯅꯣꯡꯃ ꯎꯅꯍꯟꯈꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯃꯤꯠ ꯑꯗꯣ ꯕꯣꯕꯣꯏ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯤ ꯇꯞꯅ ꯇꯞꯅ ꯁꯤꯟꯊꯔꯛꯂꯤ ꯕꯣꯕꯣꯏꯗꯣ ꯃꯦꯝꯆꯥꯁꯨ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯂꯩꯔꯕꯁꯨ ꯕꯣꯕꯣꯏꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯌꯦꯡꯂꯒ ꯋꯥ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯗꯦ ꯃꯦꯝꯆꯥꯅ ꯇꯞꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯄꯪꯂꯕ ꯅꯪꯒꯤ ꯆꯝꯂꯕ ꯅꯇꯧ ꯑꯗꯨꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯑꯩꯅ ꯅꯨꯡꯁꯤꯖꯈꯤꯕ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯁꯛꯂꯣꯟ ꯄꯨꯕ ꯉꯝꯃꯤ ꯅꯨꯄꯤꯗ ꯇꯦꯊꯍꯟꯕ ꯉꯝꯃꯤ ꯊꯦꯡꯅꯔꯤꯉꯩ ꯎꯅꯔꯤꯉꯩꯗꯅ ꯁꯛꯂꯣꯟ ꯑꯃ ꯃꯥꯏ ꯂꯩꯊꯣꯛꯈ꯭ꯔꯒꯅ ꯁꯛꯂꯣꯟ ꯑꯃ ꯍꯥꯏꯕꯗꯣ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯈꯪꯉꯤ ꯕꯣꯕꯣꯏꯅ ꯑꯃ ꯍꯥꯏꯔꯛꯈꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯃꯁꯛꯄꯨ ꯐꯖꯔꯕꯗꯤ ꯃꯃꯤꯠ ꯌꯥꯝꯅ ꯉꯥꯎꯏ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯈꯪꯅꯅꯤꯡꯉꯤ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯀꯣꯏꯅꯅꯤꯡꯉꯤ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯈꯪꯉꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯄꯔꯃꯥꯟ ꯄꯟꯊꯩ ꯇꯧꯅꯗꯨꯅ ꯃꯔꯩ ꯀꯌꯥ ꯌꯦꯟꯅꯔꯛꯂꯤ ꯃꯦꯝꯆꯥꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯅꯨꯡꯗ ꯑꯩꯗꯤ ꯃꯤꯠ ꯌꯥꯝꯈꯤꯗꯦ ꯅꯪꯉꯣꯟꯗ ꯑꯩꯅ ꯐꯣꯟ ꯀꯌꯥꯔꯛ ꯇꯧꯏ ꯅꯪꯅ ꯑꯩꯒꯤ ꯅꯝꯕꯔ ꯆꯠꯍꯟꯈꯤꯗꯕꯅꯤ ꯕꯣꯕꯣꯏꯅ ꯑꯃ ꯍꯥꯏ ꯅꯪꯒꯤ ꯅꯝꯕꯔꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯩꯅ ꯆꯠꯍꯟꯗꯕ ꯇꯧꯗꯦ ꯅꯪꯅ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯄꯥꯝꯕꯒꯤ ꯅꯪꯅ ꯅꯪꯒꯤ ꯅꯝꯕꯔ ꯁꯤꯟꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯁꯨꯝꯅ ꯃꯔꯩ ꯀꯌꯥ ꯇꯞꯅ ꯇꯞꯅ ꯑꯅꯤꯗꯨ ꯌꯦꯟꯅꯔꯛꯂꯤ ꯕꯣꯕꯣꯏꯅ ꯑꯃꯨꯛꯀꯁꯨ ꯄꯦꯟꯗꯕꯒꯤ ꯋꯥꯍꯩꯗ ꯌꯦꯡꯉꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯅꯝꯕꯔꯗ ꯑꯩꯅ ꯗꯥꯏꯜ ꯇꯧꯕ ꯅꯪꯒꯤ ꯅꯝꯕꯔꯗ ꯑꯩꯅ ꯃꯦꯁꯦꯖ ꯀꯌꯥ ꯊꯥꯕꯁꯦ ꯅꯪ ꯅꯃꯤꯠ ꯊꯤꯟꯅ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯕꯣꯕꯣꯏꯒꯤ ꯐꯣꯟ ꯑꯗꯣ ꯃꯦꯝꯆꯥꯗ ꯄꯤꯁꯤꯜꯂꯛꯑꯦ ꯃꯦꯝꯆꯥꯁꯨ ꯕꯣꯕꯣꯏꯅ ꯗꯥꯏꯜ ꯇꯧꯕꯒꯤ ꯂꯤꯁ ꯃꯌꯥꯝ ꯑꯗꯨꯁꯨ ꯌꯦꯡꯂꯦ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯉꯣꯟꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯕꯣꯕꯣꯏꯅ ꯄꯦꯟꯗꯕꯒꯤ ꯃꯦꯁꯦꯖ ꯀꯌꯥ ꯊꯥꯕꯗോ ꯃꯍꯥꯛꯁꯨ ꯎꯔꯦ ꯀꯨꯞꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯦꯝꯆꯥꯅ ꯕꯣꯕꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗꯤ ꯑꯩꯒꯤ ꯅꯝꯕꯔ ꯅꯠꯇꯦ ꯅꯍꯥꯛꯀꯤ ꯐꯣꯟꯁꯤ ꯀꯅꯥꯗ ꯄꯥꯏꯍꯟꯒꯦ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯅ ꯕꯣꯕꯣꯏꯗ ꯋꯥꯍꯪ ꯑꯃ ꯍꯪꯂꯛꯈꯤ ꯕꯣꯕꯣꯏꯅ ꯑꯃꯨꯛ ꯈꯨꯝꯃꯦ ꯀꯅꯥꯗ ꯄꯥꯏꯍꯜꯂꯨꯅꯤ ꯀꯅꯥꯁꯨ ꯄꯥꯏꯗꯦ ꯑꯩꯒꯤ ꯐꯣꯟꯁꯤꯗꯤ ꯑꯩ ꯈꯛꯇꯅ ꯄꯥꯏꯕꯅꯤ ꯃꯦꯝꯆꯥꯅ ꯍꯥꯏ ꯅꯪꯅ ꯄꯥꯏꯔꯒ ꯀꯔꯤꯒꯤ ꯅꯪꯅ ꯑꯩꯒꯤ ꯅꯝꯕꯔ ꯁꯦꯔꯥꯟꯅꯅ ꯁꯦꯞ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯍꯥꯏꯌꯨ ꯅꯪ ꯐꯣꯟꯁꯤ ꯀꯅꯥꯗ ꯄꯥꯏꯍꯟꯕꯒꯦ ꯗꯥꯅꯤꯡꯊꯦꯝꯅ ꯅꯪꯉꯣꯟꯗꯒꯤ ꯐꯣꯟ ꯄꯥꯏꯈꯤꯕ ꯌꯥꯎꯕ꯭ꯔꯥ ꯕꯣꯕꯣꯏꯅ ꯍꯥꯏꯔꯛꯑꯦ ꯄꯥꯏꯗꯦ ꯃꯥꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯐꯣꯟ ꯌꯦꯡꯕꯗꯤ ꯌꯥꯎꯋꯦ ꯃꯦꯝꯆꯥꯅ ꯍꯥꯏꯔꯛꯑꯦ ꯗꯥ ꯕꯣꯕꯣꯏ ꯅꯪꯁꯤ ꯌꯥꯝꯅ ꯄꯪꯉꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒ ꯑꯗꯨ ꯌꯥꯝꯅ ꯃꯤꯁꯤꯡ ꯅꯥꯁꯤꯡꯗ꯭ꯔꯤꯕ ꯗꯥꯅꯤꯡꯊꯦꯝꯅ ꯍꯥꯏꯕꯗ ꯅꯪꯗꯤ ꯅꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯍꯟꯁꯤꯡꯅ ꯅꯨꯄꯤ ꯑꯃ ꯅꯪꯒꯤꯗꯃꯛ ꯂꯨꯍꯣꯡꯅꯕ ꯉꯥꯡꯅꯈ꯭ꯔꯁꯨ ꯍꯥꯏ ꯃꯥꯅ ꯍꯥꯏꯕꯗꯣ ꯑꯩ ꯑꯍꯥꯟꯕꯗꯗꯤ ꯊꯥꯖꯗꯕꯅꯤ ꯅꯪꯅ ꯑꯁꯨꯝ ꯅꯪꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯆꯠꯍꯟꯗꯕꯗꯒꯤ ꯊꯥꯖꯈꯤꯕꯅꯤ ꯑꯩꯅ ꯕꯣꯕꯣꯏꯅ ꯑꯃ ꯍꯥꯏꯔꯛꯑꯦ ꯅꯤꯡꯊꯦꯝꯅꯁꯨ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯇꯝꯃꯦ ꯅꯪꯗꯤ ꯅꯨꯄꯥ ꯌꯥꯝꯅ ꯈꯪꯅꯩ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯆꯦꯟꯖ ꯇꯣꯏꯅ ꯇꯧꯔꯛꯀꯅꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯣꯏꯅ ꯊꯝꯒꯅꯤ ꯍꯥꯏ ꯃꯁꯤꯅ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯅꯪꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯂꯤꯕ ꯃꯦꯝꯆꯥꯅ ꯁꯥꯎꯔꯒ ꯍꯥꯏꯔꯛꯑꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯗꯦ ꯅꯪꯅ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯁꯦꯔꯥꯟꯅꯅ ꯇꯧꯕꯅꯤ ꯌꯦꯡꯉꯨ ꯇꯨ ꯃꯁꯤ ꯑꯩꯒꯤ ꯅꯝꯕꯔꯅꯤ ꯃꯁꯤꯗ ꯗꯥꯏꯜ ꯇꯧꯔꯛꯑꯣ ꯆꯠꯀꯅꯤ ꯅꯍꯥꯟ ꯅꯣꯡꯃ ꯐꯣꯟ ꯇꯧꯔꯛꯄꯗꯣ ꯃꯗꯨ ꯑꯩꯒꯤ ꯅꯝꯕꯔꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗꯣ ꯃꯤꯀꯨꯞ ꯑꯗꯣ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯈꯤꯕꯅꯤ ꯑꯩ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯄꯦꯟꯗꯕ ꯀꯌꯥ ꯋꯥꯀꯠꯅꯔꯕ ꯃꯇꯨꯡ ꯃꯦꯝꯆꯥꯅ ꯕꯣꯕꯣꯏꯒꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯒ ꯃꯍꯥꯛꯀꯤ ꯅꯝꯕꯔ ꯑꯗꯣ ꯕ꯭ꯂꯦꯛꯂꯤꯁꯇ ꯊꯝꯂꯝꯕ ꯕ꯭ꯂꯣꯛ ꯇꯧꯔꯝꯕꯁꯤꯡ ꯄꯨꯟꯅ ꯂꯧꯊꯣꯛꯄꯤꯈꯤ ꯃꯦꯝꯆꯥꯅ ꯑꯃꯨꯛꯀ ꯃꯈꯥ ꯇꯥꯔꯛꯑꯦ ꯅꯪ ꯅꯨꯄꯥ ꯌꯥꯝꯅ ꯊꯣꯛꯇꯦ ꯌꯥꯝꯅꯁꯨ ꯄꯥꯡꯗꯦ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯗꯤ ꯅꯨꯄꯥ ꯊꯣꯛꯅ ꯂꯩꯍꯟꯅꯤꯡꯉꯤ ꯃꯤꯅ ꯁꯥꯟꯅꯕ ꯃꯤꯅ ꯊꯧꯖꯤꯟꯕ ꯌꯥꯝꯅ ꯌꯥꯏ ꯅꯪꯒꯤ ꯐꯣꯟꯗ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯁꯦꯔꯥꯟꯅꯅ ꯁꯦꯞ ꯇꯧꯔꯤꯕꯗꯣ ꯗꯥꯅꯤꯡꯊꯦꯝꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯥꯕꯨ ꯆꯤꯡꯅꯕ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ ꯑꯩ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ
ꯅꯪꯒꯤ ꯐꯠꯇꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯝꯃꯤ ꯕꯣꯕꯣꯏꯅꯁꯨ ꯍꯥꯏꯔꯛꯑꯦ ꯅꯤꯡꯊꯦꯝꯅꯁꯨ ꯅꯪꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯄꯥꯎ ꯀꯌꯥ ꯑꯃꯁꯨ ꯑꯩꯉꯣꯟꯗ ꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯃꯥꯡꯒꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯋꯥ ꯀꯌꯥꯁꯨ ꯁꯦꯡꯗꯣꯛꯅꯈꯤ ꯉꯥꯛꯇꯪ ꯂꯩꯔꯒ ꯃꯦꯝꯆꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯍꯟꯗꯛꯇꯤ ꯅꯪ ꯑꯩꯒꯤ ꯅꯝꯕꯔꯗꯣ ꯆꯤꯟꯐꯥ ꯄꯨꯁꯤꯜꯂꯣ ꯃꯇꯨꯡꯗꯗꯤ ꯅꯪ ꯗꯥ ꯅꯤꯡꯊꯦꯝꯒ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯒꯅꯨ ꯃꯥ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ ꯈꯪꯉꯤ ꯃꯥꯅ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯤꯗ ꯊꯨꯒꯥꯏꯅꯕ ꯊꯤꯟꯒꯥꯏꯅꯕ ꯇꯠꯇꯅ ꯁꯤꯜꯂꯦ ꯕꯣꯕꯣꯏꯅ ꯍꯥꯏ ꯃꯇꯨꯡꯗꯗꯤ ꯑꯩ ꯄꯨꯜꯂꯔꯣꯏ ꯃꯥꯅ ꯑꯁꯨꯝꯅ ꯐꯠꯇꯕ ꯋꯥꯈꯜ ꯈꯜꯂꯕꯗꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯆꯞ ꯆꯥꯅ ꯑꯩꯅ ꯂꯃꯟ ꯈꯨꯝꯒꯅꯤ ꯃꯦꯝꯆꯥꯅ ꯑꯃꯨꯛ ꯍꯥꯏ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯂꯩꯃꯁꯦ ꯃꯥꯒ ꯅꯤꯡꯊꯦꯝꯒ ꯃꯔꯤ ꯂꯩꯅꯔꯛꯄ ꯀꯨꯏꯔ ꯃꯥꯜꯂꯦ ꯅꯤꯡꯊꯦꯝꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯇꯥꯠ ꯀꯌꯥ ꯇꯧꯔꯝꯂꯒ ꯍꯧꯖꯤꯛꯇꯤ ꯄꯥꯎ ꯑꯃꯠꯇ ꯐꯥꯎꯔꯛꯈꯤꯗ꯭ꯔꯦ ꯍꯥꯏ ꯂꯣꯠꯈ꯭ꯔꯦ ꯍꯥꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯕꯣꯕꯣꯏꯅ ꯂꯩꯃꯒ ꯅꯤꯡꯊꯦꯝꯒꯕꯣ ꯃꯦꯝꯆꯥꯅ ꯈꯨꯝꯂꯛꯏ ꯃꯍꯥꯛ ꯍꯧꯖꯤꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯍꯤꯛ ꯑꯃ ꯑꯣꯏꯔꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯂꯩꯃꯁꯨ ꯆꯪꯂꯛꯏ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯒ ꯅꯤꯡꯊꯦꯝ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤ ꯃꯍꯥꯛꯅ ꯂꯥꯞꯊꯣꯛꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯕꯣꯕꯣꯏꯗꯁꯨ ꯂꯤꯈꯤ ꯕꯣꯕꯣꯏꯗꯣ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯦꯝꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯅꯤꯡꯊꯦꯝꯒ ꯎꯅꯕ ꯃꯇꯝꯗ ꯕꯣꯕꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏ ꯃꯇꯥꯎ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯦꯝꯆꯥ ꯑꯃꯗꯤ ꯑꯩꯒꯤ ꯃꯔꯛꯇ ꯊꯨꯒꯥꯏꯅꯕ ꯇꯠꯇꯅ ꯁꯤꯜꯂꯤꯕ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯀꯔꯤ ꯄꯦꯟꯗꯅꯕ ꯀꯔꯤ ꯅꯨꯡꯉꯥꯏꯇꯅꯕ ꯑꯩꯅ ꯇꯧꯈꯤꯕꯒꯦ ꯅꯪ ꯂꯩꯀꯥꯏꯁꯤꯒꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯕꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯔꯨꯞ ꯑꯃꯅꯤ ꯅꯪ ꯋꯥꯍꯩ ꯑꯗꯨꯗ ꯅꯤꯡꯊꯦꯝꯅ ꯈꯔ ꯀꯔꯦꯝꯅꯔꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯃꯇꯥꯎ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯌꯥꯝꯅ ꯁꯣꯏ ꯃꯦꯝꯆꯥ ꯇꯁꯦꯡꯅ ꯃꯤꯌꯥꯝꯕꯤ ꯅꯨꯄꯤꯅꯤ ꯅꯪꯉꯣꯟꯗ ꯑꯩ ꯂꯤꯗꯤ ꯂꯤꯊꯣꯛꯂꯔꯣꯏ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯝꯕ ꯅꯨꯄꯤꯅꯤ ꯅꯪꯅ ꯊꯥꯖꯗ꯭ꯔꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯊꯥꯔꯛꯈꯤꯕ ꯃꯦꯁꯦꯖ ꯃꯌꯥꯝ ꯑꯃ ꯂꯩ ꯅꯪ ꯄꯥꯒꯦꯔꯥ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯨꯗ ꯕꯣꯕꯣꯏꯅ ꯍꯥꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯅ ꯌꯥꯝꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯕꯁꯨ ꯅꯪꯒꯤ ꯋꯥꯍꯩꯗ ꯑꯩꯅ ꯊꯥꯖꯒꯗꯕ ꯅꯠꯇꯦ ꯅꯪ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯃꯍꯤꯛ ꯑꯃ ꯍꯥꯏꯔꯕꯗꯤ ꯅꯪꯅꯦ ꯐꯔꯦ ꯃꯁꯤ ꯇꯣꯛꯂꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕꯤ ꯂꯩꯃꯗ ꯅꯪꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯤꯔꯤꯕ ꯅꯪ ꯂꯩꯃꯒ ꯊꯨꯡꯅꯒꯗꯕꯅꯤ ꯅꯪ ꯂꯩꯃ ꯂꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯕꯣꯕꯣꯏꯅ ꯗꯧ ꯇꯧꯔꯛꯑꯦ ꯅꯤꯡꯊꯦꯝꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯪꯅ ꯂꯩꯃꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯂꯤꯁꯤꯅ ꯀꯔꯤꯒꯦ ꯂꯩꯃꯒ ꯅꯪꯒ ꯀꯔꯤ ꯊꯣꯛꯅꯔꯤꯒꯦ ꯂꯧꯔꯣꯏ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯆꯥꯝꯃꯒꯤ ꯃꯄꯨꯅꯦ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯂꯥꯡꯍꯧꯕꯅꯤ ꯅꯨꯡꯉꯥꯏꯊꯣꯛꯄꯅꯤ ꯃꯉꯣꯟꯗ ꯑꯩꯅ ꯇꯧꯈꯤꯕꯁꯤꯡ ꯃꯁꯥꯅ ꯌꯥꯔꯒ ꯇꯧꯕ ꯉꯥꯛꯇꯅꯤ ꯅꯪꯅ ꯌꯥꯝꯅ ꯊꯧꯅꯥ ꯐꯔꯤꯗꯨ ꯅꯪ ꯂꯩꯃꯒꯤ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯑꯁꯨꯝꯅ ꯃꯔꯩ ꯈꯔ ꯌꯦꯠꯅꯔꯛꯄꯗꯒꯤ ꯕꯣꯕꯣꯏꯗꯣ ꯁꯥꯎꯅꯤꯡꯕ ꯍꯦꯟꯈꯤꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯡꯅ ꯊꯥꯏ ꯅꯤꯡꯊꯦꯝꯕꯨ ꯅꯝꯊꯨꯔꯒ ꯐꯨꯒꯦ ꯇꯧꯏ ꯕꯣꯕꯣꯏꯅ ꯈꯔ ꯁꯥꯎꯔꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯋꯥ ꯉꯥꯡꯊꯣꯛꯇꯕ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯕ ꯃꯤꯁꯦ ꯌꯥꯝꯅ ꯄꯪꯕꯅꯤꯁꯨ ꯈꯟꯒꯅꯨ ꯁꯥꯎꯔꯛꯂꯕꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕꯅꯤ ꯅꯪ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯔꯨꯞꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯅꯨꯡꯗ ꯐꯠꯇꯕ ꯁꯤꯟꯒꯗꯕ ꯅꯠꯇꯦ ꯃꯇꯝ ꯑꯃꯗ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯕꯤꯕꯒꯤꯗꯃꯛ ꯅꯪꯕꯨ ꯑꯩꯅ ꯉꯁꯤ ꯈꯨꯠ ꯊꯥꯗ꯭ꯔꯕꯅꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯨꯒ ꯍꯥꯏꯔꯒꯗꯤ ꯅꯪ ꯉꯁꯥꯏꯅ ꯐꯨꯕ ꯌꯥꯔꯕꯅꯤ ꯋꯥꯍꯩ ꯑꯗꯨꯗ ꯅꯤꯡꯊꯦꯝꯅ ꯈꯔ ꯇꯥꯈꯠꯂꯒ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯣ ꯅꯪꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯕꯤꯕ ꯅꯨꯄꯤ ꯐꯪꯗꯗꯅ ꯀꯣꯏꯉꯥꯎ ꯉꯥꯎꯔꯒ ꯂꯩꯔꯝꯕ ꯅꯪꯒꯤꯗꯃꯛ ꯅꯨꯄꯤꯁꯨ ꯁꯦꯝꯕꯤꯔꯤꯕ ꯑꯩꯕꯨ ꯅꯪꯅ ꯑꯃꯨꯛ ꯈꯨꯠ ꯊꯥꯅꯕ ꯍꯣꯠꯅꯔꯕ ꯋꯥꯍꯩ ꯑꯗꯨꯗ ꯕꯣꯕꯣꯏꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯔꯨꯞ ꯑꯃꯅꯤ ꯍꯥꯏꯔꯒ ꯃꯦꯝꯆꯥꯕꯨ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯅꯠꯇꯦ ꯑꯩ ꯈꯪꯉꯤ ꯃꯦꯝꯆꯥꯕꯨ ꯃꯁꯛ ꯊꯤꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯃꯤ ꯄꯨꯟꯗ꯭ꯔꯦ ꯃꯔꯨꯞ ꯃꯄꯥꯡ ꯇꯤꯟꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯀꯨꯝꯍꯩ ꯌꯦꯡꯅꯕ ꯃꯦꯝꯆꯥ ꯁꯤꯜꯂꯛꯄꯅꯤ ꯑꯩ ꯈꯪꯉꯤ ꯑꯁꯨꯝꯅ ꯋꯥ ꯀꯌꯥ ꯉꯥꯡꯅꯔꯕ ꯃꯇꯨꯡꯗ ꯕꯣꯕꯣꯏꯗꯣ ꯉꯁꯤꯗꯒꯤ ꯅꯪꯒ ꯑꯩꯒ ꯃꯔꯤ ꯂꯣꯏꯅꯔꯕꯅꯤ ꯅꯪ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅꯁꯨ ꯀꯧꯔꯛꯀꯅꯨ ꯅꯤꯡꯊꯦꯝꯁꯨ ꯁꯥꯎꯅ ꯍꯥꯏꯔꯛꯑꯦ ꯂꯣꯏꯅꯔꯦ ꯅꯪꯒ ꯑꯩꯒ ꯉꯁꯤꯗꯒꯤ ꯀꯧꯅꯔꯣꯏ ꯑꯗꯨꯕꯨ
ꯅꯤꯡꯊꯦꯝꯅ ꯀꯔꯤ ꯇꯧꯔꯛꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅꯗꯤ ꯍꯥꯏꯈꯤ꯫ ꯕꯣꯕꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯦꯝ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯁꯥꯟꯅꯈꯤ꯫ ꯃꯍꯥꯛ ꯕꯣꯕꯣꯏꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤ ꯅꯤꯡꯊꯦꯝꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯕꯣꯕꯣꯏ ꯑꯃꯗꯤ ꯃꯦꯝꯆꯥꯒꯤ ꯇꯥꯟꯖꯥ ꯑꯁꯦꯡꯕ ꯊꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯇꯥꯟꯖꯥ ꯊꯤꯔꯤꯕꯒꯨꯝ ꯅꯤꯡꯊꯦꯝꯒꯤ ꯌꯦꯛꯅꯕꯤ ꯑꯣꯏꯔꯤꯕꯤ ꯂꯩꯃꯅꯁꯨ ꯅꯤꯡꯊꯦꯝꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯈꯔ ꯊꯤꯔꯤ꯫ ꯅꯤꯡꯊꯦꯝꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯃꯍꯥꯛꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯅꯤꯡꯊꯦꯝ ꯍꯧꯖꯤꯛꯇꯤ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯕꯤ ꯃꯧ ꯅꯍꯥ ꯑꯃꯁꯨ ꯇꯠꯇꯅ ꯀꯣꯏꯕ ꯂꯨꯝꯕ ꯍꯧꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯨꯝꯕ ꯆꯠꯄ, ꯀ꯭ꯋꯥ ꯆꯥꯕ ꯆꯠꯄ, ꯌꯥꯝꯅ ꯇꯣꯏꯅ ꯄꯨꯟꯕꯗꯣ ꯂꯩꯃꯅ ꯈꯪꯂꯛꯄꯗꯒꯤ ꯍꯟꯗꯛꯇꯤ ꯇꯥꯟꯖꯥ ꯆꯥꯔꯦ ꯈꯟꯗꯨꯅ ꯃꯥꯒꯤ ꯃꯇꯝ ꯑꯃ ꯌꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯂꯩꯃꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯑꯗꯣ ꯐꯥꯔꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯛꯈꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯧ ꯅꯍꯥ ꯑꯗꯨꯅ ꯂꯣꯟꯅ ꯎꯅꯔꯤꯉꯩꯒꯤ ꯅꯨꯃꯤꯠ ꯑꯗꯣ ꯂꯩꯃ ꯑꯃꯗꯤ ꯃꯦꯝꯆꯥ ꯃꯥꯟꯅꯔꯒ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯇꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯍꯟꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯅ ꯅꯨꯃꯤꯠ ꯑꯗꯣ ꯐꯦꯁꯕꯨꯛꯇ ꯋꯥꯏ ꯆꯥꯏꯈꯤ, ꯚꯥꯏꯔꯦꯜ ꯆꯠꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯨꯊꯣꯛꯂꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯅꯕ ꯃꯇꯥꯡ ꯑꯗꯣ ꯃꯦꯝꯆꯥ ꯑꯃꯗꯤ ꯂꯩꯃ ꯂꯩꯔꯝꯕꯗ ꯅꯤꯡꯊꯦꯝꯅ ꯈꯪꯈꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯤ ꯍꯥꯏꯕꯁꯤ꯫ ꯅꯤꯡꯊꯦꯝꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯃ ꯑꯃꯗꯤ ꯃꯦꯝꯆꯥꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯈꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯧ ꯅꯍꯥ ꯑꯗꯨꯕꯨ ꯐꯖꯅ ꯋꯥꯔꯦꯛ ꯋꯥꯇꯦꯝꯂꯒ ꯃꯌꯨꯝ ꯃꯌꯨꯝꯗ ꯊꯥꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝ ꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯋꯥꯔꯤꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯅꯤꯝꯕꯨ ꯅꯤꯝꯕꯨ ꯉꯥꯡꯅꯕ ꯃꯍꯥꯛ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯌꯥꯝꯅꯁꯨ ꯏꯀꯥꯏꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯦꯝꯆꯥ ꯑꯃꯗꯤ ꯂꯩꯃꯒꯤ ꯃꯊꯛꯇ ꯃꯍꯥꯛ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯊꯧꯅꯥ ꯑꯃꯗꯤ ꯐꯥꯎꯔꯤ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯂꯩꯃꯒꯤ ꯃꯥꯌꯣꯛꯇ ꯑꯃꯗꯤ ꯃꯦꯝꯆꯥꯒꯤ ꯃꯥꯌꯣꯛꯇ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯎꯠꯅꯕ ꯃꯍꯥꯛ ꯐꯠꯇꯕ ꯇꯝꯊꯤꯕ ꯁꯛꯂꯣꯟ ꯑꯃ ꯂꯧꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯑꯌꯨꯛ ꯑꯃꯗ ꯂꯩꯃꯅ ꯕꯣꯕꯣꯏꯗ ꯀꯣꯜ ꯇꯧꯔꯛꯈꯤ꯫ ꯕꯣꯕꯣꯏꯗꯣ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤ, ꯃꯤꯠ ꯁꯤꯡꯗ꯭ꯔꯤ꯫ ꯃꯍꯥꯛꯅ ꯐꯣꯟ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯂꯩꯃꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯗꯥ ꯕꯣꯕꯣꯏ, ꯅꯪ ꯃꯦꯝꯆꯥꯒꯤ ꯀꯔꯤ ꯄꯥꯎ ꯇꯥꯏ?" ꯕꯣꯕꯣꯏꯗꯣ ꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯤ꯫ "ꯑꯦ, ꯃꯦꯝꯆꯥꯒꯤꯗꯤ ꯀꯩꯁꯨ ꯇꯥꯗꯦꯅ, ꯃꯦꯝꯆꯥ ꯀꯩꯗꯧꯔꯒꯦ?" "ꯗꯥ ꯕꯣꯕꯣꯏ, ꯃꯦꯝꯆꯥꯗꯣ ꯉꯔꯥꯡ ꯗꯥ ꯅꯤꯡꯊꯦꯝꯅ ꯐꯥꯔꯒ ꯆꯦꯟꯈ꯭ꯔꯦ ꯍꯥꯏ." ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ, "ꯍꯥ" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯕꯣꯕꯣꯏ ꯇꯁꯦꯡꯅꯃꯛ ꯂꯩꯕ ꯉꯝꯈꯤꯗꯦ꯫ ꯃꯍꯥꯛ ꯀꯝꯗꯧꯅ ꯊꯣꯛꯈ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯂꯩꯃꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯛꯈꯤ꯫ ꯂꯩꯃꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯉꯔꯥꯡ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥ ꯑꯗꯨꯋꯥꯏꯗ ꯃꯥꯒ ꯑꯩꯒ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯅꯨꯡꯊꯤꯟꯗ ꯍꯜꯂꯛꯄꯅꯦ꯫ ꯃꯥꯒ ꯑꯩꯒ ꯊꯣꯡꯒꯥꯟꯗ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗꯅꯦ ꯅꯤꯡꯊꯦꯝꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯈꯔ ꯇꯧꯔꯒ ꯚꯦꯟ ꯑꯃꯗ ꯃꯦꯝꯆꯥꯕꯨ ꯐꯥꯔꯒ ꯄꯨꯈꯤꯕ꯫ ꯃꯈꯣꯏꯅ ꯑꯩꯕꯨꯗꯤ ꯀꯥꯎꯊꯔꯒ ꯊꯝꯕꯤꯔꯝꯃꯦ꯫ ꯂꯩꯀꯥꯏ ꯇꯥꯅꯕ ꯑꯩꯁꯨ ꯃꯦꯝꯆꯥ ꯐꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯕꯅꯦ꯫ ꯉꯥꯛꯇꯪ ꯂꯩꯔꯒꯗꯤ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯌꯥꯝ ꯑꯃ ꯊꯣꯔꯛꯂꯒ ꯚꯦꯟ ꯑꯗꯨꯕꯨ ꯇꯥꯟꯅꯈꯤ꯫ ꯌꯥꯝꯅ ꯀꯨꯏꯈꯤꯕ ꯃꯇꯝꯕꯨꯗꯤ ꯅꯠꯇꯦ꯫ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯄꯨꯡ 6:30 ꯑꯗꯨꯋꯥꯏꯗꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯕ ꯐꯪꯈꯤ꯫ ꯅꯤꯡꯊꯦꯝꯁꯨ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯅ ꯈꯔꯗꯤ ꯐꯨꯔ ꯃꯥꯜꯂꯦ꯫ ꯃꯦꯝꯆꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯌꯥꯝꯅ ꯃꯦꯝꯆꯥ ꯆꯦꯟꯈ꯭ꯔꯦ, ꯃꯦꯝꯆꯥ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥ ꯋꯥ ꯂꯥꯎꯅꯕ, ꯅꯤꯝꯕꯨ ꯅꯤꯝꯕꯨ ꯉꯥꯡꯅꯕꯗꯣ ꯃꯦꯝꯆꯥꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯇꯥꯕꯗꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯌꯨꯝꯒꯤ ꯑꯍꯟꯁꯤꯡ ꯉꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯈ꯭ꯔꯦ꯫ ꯂꯩꯃꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯕꯣꯕꯣꯏꯕꯨ ꯍꯦꯟꯅ ꯈꯣꯏꯔꯥꯡꯍꯜꯂꯦ꯫ ꯕꯣꯕꯣꯏꯅ ꯍꯪꯂꯛꯑꯦ, "ꯃꯥꯗꯤ ꯀꯔꯤ ꯍꯥꯏ?" ꯂꯩꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ, "ꯃꯦꯝꯆꯥꯗꯤ ꯂꯩꯔꯣꯏ ꯍꯥꯏ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯍꯟꯁꯤꯡꯅ ꯅꯤꯡꯊꯦꯝꯒꯤ ꯑꯍꯟꯁꯤꯡ ꯀꯧꯈ꯭ꯔꯕꯁꯨ ꯃꯥꯗꯤ ꯂꯩꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤ." ꯋꯥꯍꯩ ꯑꯗꯨꯗꯒꯤ ꯕꯣꯕꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ, "ꯉꯁꯤꯗꯤ ꯑꯩ ꯁꯣꯏꯗꯅ ꯃꯤꯍꯥꯠ ꯄꯥꯏꯕꯗ ꯑꯣꯏꯒꯅꯤ, ꯅꯤꯡꯊꯦꯝꯕꯨ ꯑꯩꯅ ꯍꯥꯠꯀꯅꯤ, ꯅꯤꯡꯊꯦꯝꯕꯨ ꯑꯩꯅ ꯍꯥꯠꯀꯅꯤ" ꯍꯥꯏꯔꯝꯂꯒ ꯕꯣꯕꯣꯏꯗꯣ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯅꯤꯡꯊꯦꯝꯒꯤ ꯌꯨꯝꯒꯤ ꯑꯍꯟꯁꯤꯡ
ꯃꯦꯝꯆꯥ ꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯃꯦꯝꯆꯥꯒꯤ ꯌꯨꯝꯒꯤ ꯑꯍꯟꯁꯤꯡꯅ ꯅꯤꯡꯊꯦꯝꯒꯤ ꯌꯨꯝꯒꯤ ꯑꯍꯟꯁꯤꯡꯕꯨ ꯈꯔꯗꯤ ꯉꯥꯡꯉꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯌꯥꯝꯅ ꯐꯖꯗꯕ ꯊꯧꯗꯣꯛꯅꯤ꯫ ꯐꯖꯗ꯭ꯔꯕꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯊꯤꯕ ꯌꯥꯗꯕꯅ ꯂꯩꯀꯥꯏꯅ ꯃꯥꯕꯨ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥ ꯂꯥꯎꯅꯕꯅ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯕ ꯇꯥꯕꯅꯤ꯫ ꯃꯥꯒꯤ ꯃꯌꯥꯝꯕ ꯑꯅꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯈ꯭ꯔꯤ꯫ ꯃꯌꯥꯝꯕ ꯑꯅꯤ ꯍꯟꯗꯛꯀꯤ ꯊꯥ ꯑꯃꯅꯤ ꯁꯤꯗ ꯊꯣꯔꯛꯂꯒꯅꯤ꯫ ꯃꯈꯣꯏ ꯊꯣꯔꯛꯂꯒ ꯀꯔꯤ ꯀꯝꯗꯧꯕ ꯍꯥꯏꯕꯗꯣ ꯄꯨꯟꯅ ꯑꯃꯨꯛ ꯈꯟꯅꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯌꯨꯝꯒꯤ ꯑꯍꯟꯁꯤꯡꯗ ꯐꯖꯅ ꯋꯥꯔꯤ ꯁꯥꯈꯤ꯫ ꯃꯦꯝꯆꯥꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯗ ꯃꯍꯥꯛ ꯅꯤꯡꯊꯦꯝꯗꯗꯤ ꯌꯨꯝ ꯄꯥꯜꯂꯣꯏ, ꯃꯍꯥꯛ ꯅꯥꯇꯩ ꯆꯥꯗꯕ, ꯃꯍꯥꯛ ꯑꯣꯛꯇꯕ ꯅꯨꯄꯥꯅꯤ, ꯌꯨꯝ ꯄꯥꯟꯗ꯭ꯔꯕꯁꯨ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯖꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥꯗ ꯀꯞꯂꯒ ꯋꯥꯀꯠꯂꯤ꯫ ꯃꯃꯥ ꯃꯄꯥꯅꯗꯤ ꯃꯇꯣꯝꯇ ꯌꯥꯎꯖꯕꯤ ꯅꯨꯄꯤ ꯑꯣꯏꯕꯅ ꯁꯣꯏꯍꯟꯅꯤꯡꯗꯕ, ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯟꯅꯤꯡꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯐꯅꯕ ꯁꯤꯟꯕꯅꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯂꯩꯇꯦ꯫ ꯆꯨꯝꯅꯈꯛ ꯃꯈꯣꯏꯒꯤ ꯑꯍꯟꯁꯤꯡ ꯀꯧꯔꯒ ꯋꯥꯔꯤ ꯁꯥꯈꯤꯕ ꯈꯛꯇꯅꯤ꯫ ꯕꯣꯕꯣꯏꯅꯁꯨ ꯃꯦꯝꯆꯥꯗ ꯐꯣꯟ ꯇꯧꯔꯒ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯃꯄꯨꯛꯅꯤꯡꯕꯨꯗꯤ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯂꯩꯃꯅꯁꯨ ꯃꯦꯝꯆꯥꯕꯨ ꯊꯦꯝꯖꯤꯜꯂꯤ꯫ ꯕꯣꯕꯣꯏꯒ ꯃꯦꯝꯆꯥꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯨꯗꯤꯡ ꯕꯣꯕꯣꯏꯅ ꯍꯥꯏ, ꯅꯪ ꯀꯔꯤꯃꯠꯇ ꯅꯨꯡꯁꯥ ꯊꯤꯒꯅꯣ, ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯂꯦꯞꯂꯤ꯫ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯦ ꯈꯖꯤꯛꯇꯪ ꯅꯦꯝꯊꯕꯒ ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯨꯁꯤꯟꯒꯅꯤ꯫ ꯃꯁꯤꯗ ꯂꯥꯛꯄ ꯈꯨꯗꯣꯡꯊꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯝꯇ ꯈꯟꯒꯅꯨ, ꯅꯪꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯤꯅꯤ ꯍꯥꯏꯗꯨꯅ ꯕꯣꯕꯣꯏꯅ ꯃꯦꯝꯆꯥꯕꯨꯗꯤ ꯊꯦꯝꯖꯤꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯕꯁꯨ ꯁꯛ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯁꯥꯟꯅꯕ ꯉꯥꯛꯇꯅꯤ꯫ ꯃꯦꯝꯆꯥꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯃꯦꯝꯆꯥꯕꯨ ꯌꯨꯝꯗꯒꯤꯁꯨ ꯊꯣꯛꯍꯟꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯋꯥꯔꯤ ꯀꯌꯥ ꯁꯥꯕꯅ ꯅꯣꯡꯃꯗꯤ ꯅꯤꯡꯊꯦꯝꯅ ꯏꯊꯥ ꯊꯥꯖꯗꯅ ꯕꯣꯕꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯕꯣꯕꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗ ꯃꯍꯥꯛꯅ ꯆꯦꯜꯂꯨꯕꯤ ꯅꯨꯄꯤ ꯑꯃꯗ ꯕꯣꯕꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯌꯥꯅꯤꯡꯗꯦ, ꯅꯈꯣꯏ ꯈꯔ ꯋꯥꯔꯛꯎ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥꯗ ꯅꯤꯡꯊꯦꯝꯅ ꯆꯩ ꯊꯥꯡꯂꯝꯈꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯕꯣꯕꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯃꯆꯥꯅꯨꯄꯥ ꯕꯣꯕꯣꯏꯗ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯍꯪꯈꯤ꯫ ꯕꯣꯕꯣꯏꯕꯨꯁꯨ ꯃꯃꯥ ꯃꯄꯥꯅ ꯌꯥꯝꯅ ꯉꯥꯡꯈꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯕꯣꯕꯣꯏꯒꯤ ꯃꯃꯥꯅ ꯇꯟꯖꯥ ꯑꯃꯗ ꯃꯦꯝꯆꯥꯒ ꯎꯅꯈꯤ꯫ ꯃꯍꯥꯛꯅ ꯃꯦꯝꯆꯥꯗ ꯑꯁꯨꯝꯅ ꯍꯥꯏ, ꯕꯦꯝꯃ, ꯑꯩꯈꯣꯏ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯄꯥꯝꯖꯗꯕꯗꯤ ꯅꯠꯇꯦ꯫ ꯅꯪꯅ ꯆꯦꯜꯂꯨꯔꯤꯕ ꯅꯨꯄꯥꯗꯣ ꯕꯣꯕꯣꯏꯒꯤ ꯃꯃꯥꯟꯅꯕꯅꯤ, ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯅꯤ꯫ ꯅꯪꯅ ꯍꯧꯖꯤꯛ ꯕꯣꯕꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯅꯤꯡꯊꯦꯝꯅ ꯑꯩꯈꯣꯏꯗ ꯋꯥ ꯉꯥꯡꯂꯛꯑꯦ꯫ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯕꯣꯕꯣꯏꯒ ꯄꯥꯎ ꯐꯥꯎꯅꯕꯤꯔꯅꯨ, ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕꯗꯣ ꯑꯩꯈꯣꯏ ꯈꯥꯡꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯕꯣꯕꯣꯏꯒꯤ ꯃꯃꯥꯅ ꯈꯨꯔꯨꯝꯗꯦ ꯍꯥꯏꯕꯗ ꯈꯥꯛꯏ ꯃꯦꯝꯆꯥꯗ ꯀꯞꯂꯒ ꯍꯥꯏꯔꯛꯈꯤꯕ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤ ꯕꯣꯕꯣꯏꯒꯤ ꯃꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯦꯝꯆꯥ ꯕꯣꯕꯣꯏꯒ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯅꯈꯤꯗꯦ꯫ ꯕꯣꯕꯣꯏꯅ ꯐꯣꯟ ꯀꯌꯥ ꯇꯧꯔꯕꯁꯨ ꯃꯦꯝꯆꯥ ꯐꯣꯟ ꯄꯥꯏꯈꯠꯈꯤꯗꯦ꯫ ꯃꯦꯝꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯂꯛꯇꯕ, ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯂꯛꯇꯕꯗꯒꯤ ꯕꯣꯕꯣꯏ ꯉꯁꯤꯗꯤ ꯃꯍꯥꯛ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯑꯣꯏꯔꯛꯈꯤ꯫ ꯃꯆꯤ ꯃꯆꯤ ꯈꯨꯗꯤꯡ ꯀꯞꯄꯤ꯫ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯇꯧꯐꯝ ꯈꯪꯂꯛꯇꯦ꯫ ꯅꯣꯡꯃꯗꯤ ꯂꯩꯃꯒꯤ ꯃꯇꯦꯡꯗꯒꯤ ꯕꯣꯕꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯂꯩꯃꯅ ꯃꯦꯝꯆꯥꯒ ꯕꯣꯕꯣꯏꯒ ꯅꯣꯡꯃ ꯋꯥꯔꯤ ꯁꯥꯟꯅꯍꯟꯈꯤ꯫ ꯕꯣꯕꯣꯏꯗꯣ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯞꯄꯦ꯫ ꯅꯪꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ, ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅꯗꯤ ꯕꯣꯕꯣꯏ ꯐꯖꯅ ꯀꯞꯆꯈꯤ꯫ ꯀꯞꯂꯕꯁꯨ ꯕꯣꯕꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯦꯝꯆꯥ ꯕꯣꯕꯣꯏꯒ ꯑꯅꯤꯡꯕꯗꯣ ꯃꯍꯥꯛꯅ ꯊꯨꯡꯍꯟꯕ ꯉꯝꯈꯤꯗꯦ꯫ ꯕꯣꯕꯣꯏꯅ ꯐꯥꯎꯕ ꯃꯦꯝꯆꯥꯕꯨ ꯆꯦꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯦꯝꯆꯥꯅ ꯈꯛ ꯌꯥꯈꯤꯗꯦ꯫ ꯅꯤꯡꯕ ꯀꯥꯏꯔꯕ, ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯕꯣꯕꯣꯏꯗꯣ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅꯁꯨ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯕꯅꯤꯅ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯂꯦꯞꯁꯨ ꯂꯦꯞꯂꯔꯣꯏ, ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯒꯤ ꯁꯛ ꯑꯁꯤ ꯎꯠꯂꯔꯣꯏ꯫ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯤꯍꯥꯠꯄ ꯑꯃ ꯑꯣꯏꯔꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯗꯥꯏꯗꯅꯣ ꯃꯥꯡꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯕꯣꯕꯣꯏꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯀꯞꯂꯒ ꯆꯠꯈꯤ꯫ ꯃꯦꯝꯆꯥꯁꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤ, ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯕ ꯕꯣꯕꯣꯏꯕꯨ ꯈꯥꯝꯖꯕꯗꯤ ꯉꯝꯗ, ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯍꯥꯏꯖꯕꯗꯤ ꯉꯝꯗ, ꯀꯞꯂꯒ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯍꯧꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤ ꯕꯣꯕꯣꯏꯁꯨ
ꯅꯤꯡꯕ ꯀꯥꯏꯔꯕ ꯋꯥꯈꯜ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯕ ꯄꯨꯟꯁꯤ ꯑꯗꯣ ꯃꯍꯥꯛ ꯌꯨ ꯊꯛꯄ ꯅꯤꯁꯥ ꯆꯥꯔꯒ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯦ ꯂꯩꯇꯥꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯆꯤ ꯃꯆꯤ ꯈꯨꯗꯤꯡ ꯌꯨ ꯊꯛꯂꯒ ꯌꯨꯝꯗ ꯊꯦꯡꯅ ꯍꯜꯂꯛꯈꯤ꯫ ꯅꯤꯡꯊꯦꯝꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥ ꯌꯧꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛ ꯀꯟꯅ ꯂꯥꯎꯔꯤ, ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕꯒꯤ ꯈꯣꯜꯂꯥꯎꯗ, "ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕꯅꯤ, ꯊꯣꯛꯂꯛꯎ ꯂꯥꯎ, ꯅꯨꯄꯥ ꯃꯁꯦꯟ ꯑꯣꯏꯔꯕꯗꯤ ꯆꯥꯡ ꯌꯦꯡꯅꯁꯤ ꯂꯥꯎ" ꯍꯥꯏꯔꯒ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯈꯨꯗꯤꯡꯒꯤ ꯅꯤꯡꯊꯦꯝꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥꯗ ꯕꯣꯕꯣꯏꯗꯣ ꯀꯟꯅ ꯂꯥꯎꯔꯤ꯫ ꯌꯨꯝꯗꯁꯨ ꯆꯥꯛ ꯀꯌꯥ ꯆꯥꯗ꯭ꯔꯕꯅꯤ, ꯃꯆꯤ ꯈꯨꯗꯤꯡ ꯌꯨ ꯊꯛꯂꯒ ꯕꯣꯕꯣꯏꯗꯣ ꯃꯍꯥꯛ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯂꯩꯕ ꯀꯨꯏꯔꯛꯂꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯕꯣꯕꯣꯏꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯌꯨ ꯉꯥꯎꯔꯒ ꯃꯈꯣꯏꯒꯤ ꯈꯨꯟꯒꯤ ꯂꯝꯄꯥꯛ ꯃꯌꯥ ꯑꯃꯗ ꯇꯨꯃꯤꯟ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯉꯥꯛꯇꯪ ꯂꯩꯔꯒꯗꯤ ꯅꯤꯡꯊꯦꯝꯁꯨ ꯌꯨ ꯉꯥꯎꯔꯒ ꯂꯥꯎꯔꯒ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, "ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯕꯗꯤ ꯃꯥꯡꯖꯒꯦ ꯑꯁꯤꯇꯅꯤ, ꯂꯩꯈꯥ ꯇꯥꯒꯦ ꯑꯁꯤꯇꯅꯤ." ꯅꯤꯡꯊꯦꯝꯒꯤ ꯃꯥꯌꯣꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯂꯩꯕ ꯌꯥꯔꯣꯏ꯫ ꯅꯤꯡꯊꯦꯝꯗꯤ ꯅꯤꯡꯊꯦꯝꯅꯤ, ꯅꯤꯡꯊꯦꯝꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯈꯨꯗꯤꯡꯃꯛꯇꯤ ꯄꯨꯟꯅ ꯑꯩꯅ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯅ ꯂꯥꯎꯔꯒ ꯂꯥꯛꯄꯗꯣ ꯕꯣꯕꯣꯏꯅ ꯇꯥꯕꯗꯒꯤ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯉꯥꯎꯔꯕ ꯕꯣꯕꯣꯏ ꯑꯗꯣ ꯈꯨꯗꯛꯇ ꯆꯪꯁꯤꯜꯂꯒ ꯅꯤꯡꯊꯦꯝꯗ ꯈꯨꯠ ꯊꯥꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯉꯥꯛꯇꯪ ꯐꯥꯎꯕ ꯅꯝꯅꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯁꯣꯛꯂꯦ, ꯃꯃꯥꯏꯗꯣ ꯏꯀꯦꯡꯇꯅ ꯊꯜꯂꯦ꯫ ꯕꯣꯕꯣꯏꯅꯗꯤ ꯈꯔ ꯍꯦꯟꯅ ꯐꯨꯈꯤ, ꯐꯨꯔꯒ ꯅꯤꯡꯊꯦꯝꯒꯤ ꯃꯈꯨꯠ ꯐꯥꯎꯕ ꯊꯨꯗꯦꯛꯏ꯫ ꯅꯤꯡꯊꯦꯝꯒꯤ ꯃꯈꯨꯠ ꯊꯨꯗꯦꯛꯂꯕ ꯃꯇꯨꯡꯗ ꯕꯣꯕꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯄ ꯐꯥꯎꯕ ꯉꯝꯃꯤ꯫ ꯅꯪ ꯑꯩ ꯂꯩꯀꯥꯏ ꯑꯃꯠꯇ ꯆꯥꯎꯃꯤꯟꯅꯔꯛꯈꯤꯕ ꯏꯃꯥꯟꯅꯕꯅꯦ꯫ ꯃꯃꯥꯟꯅꯕꯅ ꯃꯥꯡꯂꯒ ꯃꯃꯥꯟꯅꯕꯅ ꯂꯩꯈꯥ ꯇꯥꯔꯒ ꯅꯪ ꯌꯥꯝꯅ ꯄꯦꯟꯕ ꯅꯠꯇ꯭ꯔꯥ? ꯌꯦꯡꯉꯨ, ꯉꯁꯤꯗꯤ ꯑꯩ ꯂꯩꯈꯥ ꯇꯥꯔꯦ, ꯉꯁꯤꯗꯤ ꯑꯩ ꯃꯥꯡꯂꯦ, ꯅꯪ ꯄꯦꯜꯂꯕ꯭ꯔꯥ? ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯪꯒꯤ ꯐꯖꯗ꯭ꯔꯕ ꯂꯝꯆꯠ ꯑꯗꯣ ꯅꯪ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯧ꯫ ꯀꯔꯤꯒꯨꯝꯕ ꯁꯦꯝꯗꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯃꯥꯡꯂꯕ ꯑꯩꯗꯤ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯁꯛꯁꯨ ꯑꯃꯨꯛ ꯎꯠꯂꯔꯣꯏ꯫ ꯅꯪꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯀꯣ." ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯣꯕꯣꯏꯅ ꯑꯃꯨꯛꯀꯁꯨ ꯅꯤꯡꯊꯦꯝꯕꯨ ꯀꯥꯎꯁꯤꯜꯂꯝꯃꯤ꯫ ꯕꯣꯕꯣꯏ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯗꯣ ꯋꯥ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯍꯧꯗꯦ꯫ ꯃꯈꯨꯠ ꯑꯃꯁꯨ ꯇꯦꯛꯂꯕꯅꯤꯅ ꯇꯨꯃꯤꯟ ꯀꯞꯂꯒ ꯁꯨꯝ ꯂꯩꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯕꯣꯕꯣꯏ ꯃꯈꯣꯏ ꯈꯨꯟꯗ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯕꯣꯕꯣꯏ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯅꯔꯛꯏ꯫ ꯅꯤꯡꯊꯦꯝꯁꯨ ꯃꯍꯥꯛꯅ ꯁꯣꯛꯂꯤꯕꯗꯣ ꯕꯣꯕꯣꯏꯅ ꯐꯨꯔꯝꯕꯒꯤꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯇꯥꯛꯊꯣꯛꯇ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯍꯥꯛ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯛꯈꯤ꯫ ꯕꯣꯕꯣꯏꯅ ꯊꯤꯕ ꯐꯪꯂꯛꯇꯕ, ꯕꯣꯕꯣꯏꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯕ, ꯅꯤꯡꯊꯦꯝ ꯇꯨꯡ ꯀꯣꯟꯅꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯦ ꯐꯠꯇ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯕ ꯍꯧꯔꯛꯈꯤ꯫ ꯅꯤꯡꯊꯦꯝꯁꯨ ꯕꯣꯕꯣꯏ ꯊꯤꯕ ꯌꯥꯎꯈꯤ꯫ ꯃꯦꯝꯆꯥ, ꯂꯩꯃ, ꯕꯣꯕꯣꯏ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯋꯥꯅ ꯊꯤꯖꯈꯤ꯫ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇꯦ꯫ ꯈꯕꯔꯗ, ꯄꯥꯎꯗ ꯕꯣꯕꯣꯏ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯀꯌా ꯑꯃ ꯍꯥꯞꯈꯤ꯫ ꯕꯣꯕꯣꯏꯒꯤ ꯃꯋꯥ ꯃꯄꯥꯎ ꯀꯔꯤꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯀꯌꯥ ꯑꯃ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯅꯤꯡꯊꯦꯝ ꯃꯦꯝꯆꯥꯒ ꯑꯃꯨꯛꯇꯪ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯎꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯎꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯤꯡꯊꯦꯝꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯅꯉꯣꯟꯗ ꯕꯣꯕꯣꯏꯗ ꯑꯩꯅ ꯃꯃꯥꯡ ꯊꯛꯇ ꯇꯧꯈꯤꯕ ꯀꯌꯥꯗꯣ ꯇꯁꯦꯡꯅꯃꯛ ꯑꯩ ꯂꯥꯜꯂꯦ꯫ ꯉꯁꯤꯗꯤ ꯑꯩ ꯇꯁꯦꯡꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ" ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯦꯝꯆꯥꯗ ꯍꯥꯏꯖꯈꯤ꯫ ꯃꯦꯝꯆꯥꯗꯣ ꯄꯦꯟꯈꯤꯗꯕ, ꯅꯤꯡꯉꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯊꯦꯝꯒꯤ ꯃꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯑꯦ, "ꯅꯪ ꯍꯧꯖꯤꯛꯇꯤ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯥ? ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯈꯥ ꯇꯥꯔꯕ, ꯃꯤ ꯃꯥꯡꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯪ ꯅꯨꯡꯉꯥꯏꯔꯕ ꯅꯠꯇ꯭ꯔꯥ? ꯃꯁꯤ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ? ꯅꯪꯗꯤ ꯃꯤ ꯅꯠꯇꯦ, ꯅꯪꯗꯤ ꯁꯥꯅꯤ" ꯍꯥꯏꯗꯨꯅ ꯃꯇꯤꯟ ꯐꯥꯎꯕ ꯁꯤꯠꯂꯦ꯫ ꯅꯤꯡꯊꯦꯝ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏ, "ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯑꯩ ꯋꯥ ꯑꯃꯠꯇ ꯍꯥꯏꯖꯔꯔꯣꯏ꯫ ꯅꯪꯒꯤ ꯑꯩꯒꯤ ꯃꯔꯛꯇ ꯂꯩꯔꯝꯕ ꯃꯔꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯗ ꯋꯥꯔꯤ ꯄꯨꯟꯅ ꯁꯥꯈ꯭ꯔꯕꯅꯤ꯫ ꯅꯨꯄꯤ ꯑꯃ ꯑꯩ ꯅꯧꯅ ꯈꯪꯅꯔꯦ, ꯃꯥꯒ ꯑꯩꯒ ꯂꯨꯍꯣꯡꯂꯒꯅꯤ꯫ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ" ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯦꯝꯅ ꯆꯠꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯅꯤꯡꯊꯦꯝ ꯃꯍꯥꯛꯅ ꯅꯧꯅ ꯈꯪꯅꯕ ꯅꯨꯄꯤ ꯑꯗꯣ ꯆꯦꯟ ꯆꯣꯡꯈꯤ꯫ ꯆꯦꯟ ꯆꯣꯡꯂꯕ ꯃꯇꯨꯡ ꯀꯨꯏꯅ ꯐꯥꯗꯣꯛꯅꯈꯤꯗꯦ꯫ ꯅꯨꯄꯤ ꯑꯗꯨ ꯂꯨꯍꯣꯡꯂꯦ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯅꯣꯡꯉꯥꯟꯕꯗꯅꯤ
ꯅꯤꯡꯊꯦꯝꯒꯤ ꯋꯥꯠꯁꯑꯞꯇ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯈꯔ ꯊꯥꯔꯛꯈꯤꯕ꯫ ꯅꯤꯡꯊꯦꯝ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯁꯤꯡ ꯑꯗꯣ ꯀꯅꯥꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯈꯤ꯫ ꯀꯣꯟꯅꯊꯪꯗꯗꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯁꯤꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯔꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯣ ꯇꯁꯦꯡꯅꯃꯛ ꯍꯥꯏꯅꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯈꯤ꯫ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ꯫ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯐꯥꯎꯕ ꯊꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯃꯁꯤꯅꯤ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ꯫ ꯃꯥꯅ ꯇꯧꯖꯔꯨꯕ ꯐꯠꯇꯕꯒꯤ ꯀꯔꯃꯗꯨꯅ ꯃꯉꯣꯟꯗꯁꯨ ꯑꯃꯨꯛ ꯂꯥꯏꯅ ꯁꯤꯜꯂꯛꯄꯅꯤ꯫ ꯃꯁꯤꯗ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯐꯥꯎꯔꯨꯅꯤ? ꯅꯤꯡꯊꯦꯝꯅ ꯇꯧꯔꯨꯕ ꯃꯃꯥꯡꯊꯛꯀꯤ ꯐꯠꯇꯕ ꯀꯌꯥ ꯑꯗꯨꯅ ꯃꯉꯣꯟꯗꯁꯨ ꯃꯤꯅ ꯁꯔꯥꯛ ꯇꯝꯕꯤꯔꯝꯕ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯍꯟꯕꯅꯤ꯫ ꯅꯤꯡꯊꯦꯝꯒꯤ ꯋꯥꯔꯤꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯐꯪꯕ ꯀꯌꯥ ꯑꯗꯨꯅ ꯃꯍꯥꯛ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗꯕ ꯃꯈꯩ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯀꯥꯏꯅꯕ ꯌꯥꯗ ꯌꯥꯝꯅ ꯋꯥꯅ ꯂꯦꯟꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥ ꯑꯃꯁꯨ ꯑꯁꯨꯝ ꯍꯧꯈꯤ꯫ ꯃꯦꯝꯆꯥ ꯕꯣꯕꯣꯏꯒꯤ ꯋꯥꯈꯜ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯀꯥꯎꯕ ꯅꯠꯇꯦ꯫ ꯕꯣꯕꯣꯏꯕꯨ ꯇꯠꯇꯅ ꯅꯤꯡꯁꯤꯡꯉꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡꯗ ꯃꯃꯥꯟꯅꯕꯁꯤꯡ ꯊꯥꯗꯣꯛꯂꯒ ꯕꯣꯕꯣꯏꯒꯤ ꯄꯥꯎ ꯇꯠꯇꯅ ꯍꯪꯂꯤ꯫ ꯃꯇꯝ ꯀꯌꯥ ꯊꯥ ꯀꯌꯥ ꯑꯁꯨꯝ ꯂꯥꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃꯗꯤ ꯃꯦꯝꯆꯥꯗꯣ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯅꯝ ꯑꯃꯅ ꯕꯖꯥꯔꯗ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯕꯖꯥꯔꯗ ꯄꯣꯠꯆꯩ ꯀꯌꯥ ꯂꯩꯕ ꯂꯥꯛꯈꯤ꯫ ꯄꯣꯠ ꯂꯩꯔꯤꯉꯩꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤꯅꯤ ꯅꯨꯄꯥ ꯑꯃꯅ ꯆꯩ ꯑꯃ ꯄꯥꯏꯔꯒ "ꯅꯪꯗ ꯑꯁꯤꯗ ꯂꯩꯒꯅꯨ, ꯅꯪ ꯂꯩꯔꯕꯗꯤ ꯄꯣꯠ ꯌꯣꯟꯕ ꯅꯨꯡꯉꯥꯏꯇꯦ" ꯍꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯕꯨ ꯈꯣꯏꯇꯥꯟ ꯇꯥꯜꯂꯛꯈꯤꯕ꯫ ꯃꯦꯝꯆꯥꯒ ꯃꯅꯝꯃꯒꯗꯨꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯏ꯫ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯅꯤꯄꯥ ꯑꯗꯨꯅ ꯇꯥꯜꯂꯛꯂꯤꯕ ꯑꯉꯥꯎꯕꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯦ, ꯕꯣꯕꯣꯏ ꯑꯣꯏꯔꯝꯈꯤ꯫ ꯃꯦꯝꯆꯥ ꯊꯃꯣꯏ ꯀꯥꯏꯈꯤ꯫ ꯈꯨꯗꯛꯇ ꯊꯤꯡꯕ ꯉꯝꯗꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯈꯤ꯫ ꯃꯇꯝ ꯀꯨꯏꯅ ꯎꯕ ꯐꯪꯈꯤꯗ꯭ꯔꯕ, ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯅꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯅ ꯃꯀꯣꯏ ꯃꯔꯥꯡ ꯏꯆꯣꯝ ꯆꯣꯝ ꯕꯖꯥꯔ ꯃꯅꯨꯡ ꯑꯗꯨꯗ ꯗꯨꯀꯥꯟ ꯐꯝꯕ ꯄꯣꯠꯁꯤꯡꯗꯒꯤ ꯄꯣꯠꯆꯩ ꯀꯌꯥ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯅꯤꯔꯝꯕ ꯃꯍꯥꯛꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯉꯥꯎꯔꯒ ꯂꯩꯔꯝꯕꯗꯣ ꯃꯦꯝꯆꯥ ꯇꯁꯦꯡꯅꯃꯛ ꯊꯃꯣꯏ ꯀꯥꯏꯈꯤ꯫ ꯈꯨꯗꯛꯇ ꯊꯤꯟꯊꯕ ꯇꯧꯗꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯗ ꯄꯥꯎ ꯄꯤꯕꯗꯤ ꯏꯀꯥꯏꯖꯕꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯂꯩꯃꯒꯤ ꯃꯇꯦꯡꯗꯒꯤ ꯕꯣꯕꯣꯏ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯍꯟꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯁꯨ ꯊꯤꯟꯊꯕ ꯇꯧꯗꯅ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯇꯨꯡꯗ ꯕꯣꯕꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯕꯣꯕꯣꯏꯕꯨ ꯂꯧꯕ ꯂꯥꯛꯈꯤ꯫ ꯕꯣꯕꯣꯏ ꯄꯨꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯦꯝꯆꯥ ꯇꯁꯦꯡꯅꯃꯛ ꯂꯩꯐꯝ ꯈꯪꯈꯤꯗꯦ꯫ ꯌꯥꯝꯅ ꯋꯥꯅ ꯌꯥꯝꯅ ꯆꯥꯛꯅ ꯕꯣꯕꯣꯏꯒꯤꯗꯃꯛ ꯈꯥꯡꯂꯤ꯫ ꯕꯣꯕꯣꯏꯕꯨ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯒꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯛꯅꯕ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯅ ꯃꯅꯤꯄꯨꯔꯒꯤ ꯑꯐꯕ ꯗꯣꯛꯇꯔ ꯀꯌꯥꯗ ꯂꯥꯌꯦꯡꯉꯤ꯫ ꯃꯦꯝꯆꯥꯁꯨ ꯃꯔꯛ ꯃꯔꯛꯇ ꯕꯣꯕꯣꯏꯅ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯛꯑꯦ꯫ ꯃꯍꯥꯛꯀꯤꯗꯃꯛ ꯉꯝꯖꯕ ꯆꯥꯅ ꯊꯛꯅꯕ ꯀꯌꯥꯁꯨ ꯃꯦꯝꯆꯥꯅ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯕꯣꯕꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯈꯪꯉꯤ ꯃꯦꯝꯆꯥꯅ ꯕꯣꯕꯣꯏꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯟꯖꯕ, ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯂꯩꯃꯁꯨ ꯃꯔꯛ ꯃꯔꯛꯇ ꯕꯣꯕꯣꯏꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯑꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯂꯕꯁꯨ ꯕꯣꯕꯣꯏꯗꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯒꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯤ ꯑꯣꯏꯗ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯃꯇꯝ ꯀꯨꯏꯅ ꯊꯥ ꯑꯃꯒꯤ ꯆꯥꯡ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯣꯔꯃꯦꯜ ꯂꯥꯛꯇꯕꯗꯒꯤ ꯕꯣꯕꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯃꯄꯥꯟ ꯂꯝꯗ ꯄꯨꯅꯕ ꯊꯧꯔꯥꯡꯈꯤ꯫ ꯉꯁꯤꯗꯤ ꯕꯣꯕꯣꯏ ꯃꯄꯥꯟ ꯂꯝꯗ ꯂꯥꯌꯦꯡꯕ ꯄꯨꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯂꯥꯌꯦꯡꯕ ꯆꯠꯂꯝꯗꯥꯏ ꯃꯦꯝꯆꯥꯁꯨ ꯂꯩꯃꯁꯨ ꯃꯍꯥꯛꯄꯨ ꯏꯌꯥꯔꯄꯣꯔꯠꯇ ꯊꯤꯟꯗꯣꯛꯄ ꯌꯥꯎꯏ꯫ ꯃꯈꯣꯏꯅ ꯐ꯭ꯂꯥꯏꯠ ꯇꯣꯡꯗ꯭ꯔꯤꯉꯩ ꯃꯦꯝꯆꯥꯗꯣ ꯕꯣꯕꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕ ꯋꯥꯔꯣꯜ ꯀꯌꯥ ꯕꯣꯕꯣꯏꯗ ꯐꯣꯡꯗꯣꯛꯆꯩ꯫ ꯕꯣꯕꯣꯏꯅ ꯅꯣꯔꯃꯦꯜ ꯇꯥꯗꯕꯅ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯑꯣꯏꯈꯤ꯫ ꯕꯣꯕꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯦꯝꯆꯥꯗꯣ ꯃꯍꯥꯛꯀꯤ ꯑꯅꯥꯕꯒꯤ ꯃꯔꯝꯗ ꯄꯥꯎ ꯇꯣꯏꯅ ꯇꯥꯅꯤꯡꯈꯤ꯫ ꯕꯣꯕꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗ ꯐꯣꯟ ꯇꯧꯔꯒ ꯍꯪꯕꯗꯤ ꯏꯀꯥꯏꯖꯕꯅ ꯃꯃꯥꯟꯅꯕꯤ ꯂꯩꯃꯗ ꯇꯧꯍꯜꯂꯒ ꯕꯣꯕꯣꯏꯒꯤ ꯃꯔꯝꯗ ꯄꯥꯎ ꯇꯣꯏꯅ ꯂꯧꯏ꯫ ꯅꯨꯃꯤꯠ 5ꯅꯤ, ꯅꯨꯃꯤꯠ 10ꯅꯤ, ꯊꯥ ꯑꯃ ꯐꯥꯖꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯃꯃꯥꯟꯅꯕꯤ ꯂꯩꯃꯒꯤ ꯃꯇꯦꯡꯗ ꯐꯣꯟ ꯇꯧꯔꯒ ꯍꯪꯍꯟꯕꯗꯣ ꯕꯣꯕꯣꯏ ꯅꯣꯔꯃꯦꯜꯗ ꯂꯥꯛꯄꯒꯤ ꯋꯥ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯃꯦꯝꯆꯥꯗꯣ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ
ꯌꯥꯝꯅꯁꯨ ꯀꯞꯆꯈꯤ ꯕꯣꯕꯣꯏ ꯇꯕꯨ ꯐꯔꯕꯗꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯀꯌꯥ ꯈꯨꯔꯨꯝꯂꯒ ꯈꯥꯡꯖꯈꯤ ꯃꯇꯝ ꯀꯌꯥ ꯑꯃ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ ꯂꯩꯃꯁꯨ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯑꯆꯤꯟꯕ ꯊꯕꯛ ꯀꯌꯥ ꯂꯩꯕꯗꯒꯤ ꯃꯦꯝꯆꯥꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯨꯟꯕ ꯀꯌꯥ ꯐꯪꯈꯤꯗꯦ ꯃꯦꯝꯆꯥꯗꯤ ꯑꯁꯣꯝꯗ ꯕꯣꯕꯣꯏꯅ ꯅꯥꯕ ꯐꯔꯒ ꯊꯣꯛꯂꯛꯄ ꯃꯍꯥꯛꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄꯗꯨꯅꯤ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯖꯔꯤꯕ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯉꯁꯤꯗꯤ ꯊꯥ 4-5 ꯐꯥꯖꯤꯟꯈ꯭ꯔꯦ ꯃꯇꯝꯒꯤ ꯑꯍꯣꯡꯕꯅꯤ ꯉꯁꯤꯗꯤ ꯃꯦꯝꯆꯥꯒꯤ ꯌꯨꯝꯗ ꯃꯍꯥꯛꯄꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕ ꯆꯪꯂꯛꯄ ꯐꯥꯎꯕ ꯌꯥꯎꯈꯤ ꯃꯦꯝꯆꯥꯒꯤ ꯃꯄꯥꯅꯁꯨ ꯃꯇꯝ ꯆꯥꯔꯦ ꯈꯪꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏꯖꯕ ꯆꯪꯂꯛꯄꯗꯣ ꯃꯍꯥꯛꯅꯁꯨ ꯑꯌꯥꯕ ꯄꯤꯈꯤ ꯃꯦꯝꯆꯥ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯈꯤꯗꯦ ꯃꯍꯥꯛꯅ ꯕꯣꯕꯣꯏꯕꯨ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯕꯣꯕꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕꯗꯣ ꯌꯥꯕ ꯇꯥꯔꯤꯕ꯭ꯔꯥ ꯃꯦꯝꯆꯥꯒꯤ ꯃꯄꯥꯅ ꯃꯈꯣꯏ ꯑꯍꯟ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯦꯝꯆꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯐꯥꯎꯕ ꯂꯦꯞꯂꯦ ꯃꯦꯝꯆꯥꯒꯤ ꯂꯨꯍꯣꯡꯕ ꯉꯁꯤꯗꯤ ꯊꯥ ꯑꯃ ꯐꯥꯔꯛꯇ꯭ꯔꯦ ꯃꯦꯝꯆꯥꯗꯣ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯀꯞꯄꯦ ꯕꯣꯕꯣꯏꯕꯨ ꯇꯠꯇꯅ ꯁꯣꯟꯖꯩ ꯃꯍꯥꯛꯅ ꯍꯥꯏꯖꯩ ꯗꯥ ꯕꯣꯕꯣꯏ ꯅꯪ ꯑꯃꯨꯛꯇꯗꯤ ꯅꯥꯕ ꯐꯔꯣ ꯀꯩꯗꯧꯕꯒꯦ ꯉꯁꯤꯗꯤ ꯅꯪꯅ ꯅꯥꯕ ꯐꯗꯕꯅ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯅ ꯉꯁꯤꯗꯤ ꯑꯩꯕꯨ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯂꯩ ꯅꯪ ꯑꯃꯨꯛꯇꯗꯤ ꯅꯥꯕ ꯐꯔꯣ ꯍꯥꯏꯗꯨꯅ ꯕꯣꯕꯣꯏꯕꯨ ꯁꯣꯜꯂꯒ ꯀꯞꯆꯩ ꯃꯍꯥꯛꯅ ꯋꯥꯖꯕ ꯃꯍꯥꯛꯅ ꯂꯥꯏ ꯈꯨꯔꯨꯝꯖꯕꯗꯨꯒꯤ ꯃꯍꯩꯔꯥ ꯅꯣꯡꯃꯗꯤ ꯕꯣꯕꯣꯏꯗꯣ ꯊꯥꯖꯗꯕ ꯅꯨꯃꯤꯠ ꯑꯃꯗ ꯂꯩꯃꯗ ꯐꯣꯟ ꯇꯧꯔꯛꯈꯤ ꯐꯣꯟ ꯑꯗꯣ ꯕꯣꯕꯣꯏꯒꯤ ꯃꯄꯥꯒꯤ ꯐꯣꯟꯗꯒꯤ ꯕꯣꯕꯣꯏꯅ ꯇꯧꯕꯅꯤ ꯂꯩꯃꯅ ꯐꯣꯟ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯕꯣꯕꯣꯏꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯦ ꯂꯩꯃ ꯑꯩꯅꯦ ꯕꯣꯕꯣꯏꯅꯦ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯂꯩꯃꯗꯣ ꯍꯥ ꯗꯥ ꯕꯣꯕꯣꯏ ꯅꯪ ꯅꯥꯕ ꯐꯔꯕꯣ ꯕꯣꯕꯣꯏꯅ ꯑꯃꯨꯛ ꯈꯨꯝꯃꯦ ꯐꯔꯦ ꯃꯦꯝꯆꯥꯗꯨ ꯀꯝꯗꯧꯔꯤꯒꯦ ꯃꯥꯒꯤ ꯅꯝꯕꯔꯗꯣ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯅꯪꯉꯣꯟꯗ ꯌꯥꯎꯔꯕꯗꯤ ꯃꯥꯒꯤ ꯅꯝꯕꯔꯗꯣ ꯅꯪ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯄꯤꯕꯤꯔꯛꯎꯕ ꯋꯥꯍꯩ ꯑꯗꯨꯗꯅꯤ ꯂꯩꯃ ꯈꯨꯝꯐꯝ ꯈꯪꯈꯤꯗꯕ ꯂꯩꯃꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯗꯥ ꯕꯣꯕꯣꯏ ꯃꯦꯝꯆꯥꯗꯣ ꯂꯨꯍꯣꯡꯗꯧꯔꯦ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯊꯥ ꯃꯈꯥꯏ ꯑꯃꯔꯣꯝꯗ ꯉꯥꯏꯔꯦ ꯃꯥꯒꯤ ꯅꯝꯕꯔꯕꯨꯗꯤ ꯄꯤꯌꯨ ꯍꯥꯏꯔꯕꯗꯤ ꯄꯤꯔꯛꯀꯦ ꯃꯍꯥꯛ ꯅꯪꯅ ꯅꯥꯕ ꯐꯕꯗꯣ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯖꯔꯝꯕꯅꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥ ꯀꯞꯂꯒꯁꯨ ꯈꯥꯡꯖꯈꯤ ꯂꯥꯏ ꯀꯌꯥꯁꯨ ꯈꯨꯔꯨꯝꯖꯈꯤ ꯃꯥꯒ ꯑꯩꯒ ꯄꯨꯟꯕ ꯃꯇꯝꯗꯁꯨ ꯅꯪꯒꯤ ꯋꯥꯔꯤꯇꯅꯤ ꯃꯥꯅ ꯍꯪꯕ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯅꯪꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯒ ꯃꯥꯟꯅꯗꯅ ꯍꯤꯡꯕꯗꯨꯅ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯄꯥꯝꯕꯩ ꯂꯩꯈꯤꯗꯕꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯅꯤ ꯃꯥꯅꯁꯨ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯖꯔꯝꯕ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯊꯦꯡꯂ ꯃꯥꯜꯂꯦ ꯗꯥ ꯕꯣꯕꯣꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯕꯣꯕꯣꯏꯗꯣ ꯍꯤꯛꯅ ꯀꯞꯂꯛꯏ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯦ ꯃꯥꯒꯤ ꯅꯝꯕꯔ ꯄꯤꯔꯛꯂꯅꯨ ꯌꯥꯔꯅꯤꯗ ꯅꯪꯅ ꯃꯥꯒ ꯊꯦꯡꯅꯕ ꯃꯇꯝꯗ ꯅꯪꯒꯤ ꯗꯥ ꯕꯣꯕꯣꯏꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯅꯪ ꯈꯔ ꯇꯝꯕꯤꯌꯨꯀꯣ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯕꯣꯕꯣꯏꯗꯣ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯕꯣꯕꯣꯏꯅ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ ꯂꯩꯃꯗꯣ ꯃꯦꯝꯆꯥꯗ ꯀꯣꯜ ꯇꯧꯏ ꯕꯣꯕꯣꯏ ꯅꯥꯕ ꯐꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯈꯤ ꯕꯣꯕꯣꯏ ꯅꯥꯕ ꯐꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯦꯝꯆꯥ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯈꯤ ꯃꯍꯥꯛꯅ ꯅꯍꯥꯟꯗꯒꯤ ꯉꯥꯏꯔꯛꯄꯁꯨ ꯕꯣꯕꯣꯏꯅ ꯑꯁꯨꯝꯅ ꯅꯥꯕ ꯐꯕꯁꯤꯅꯤ ꯕꯣꯕꯣꯏꯒꯤ ꯈꯣꯟꯖꯦꯜꯗꯣ ꯃꯍꯥꯛ ꯌꯥꯝꯅ ꯇꯥꯅꯤꯡꯈꯤ ꯇꯥꯅꯤꯡꯂꯕꯁꯨ ꯈꯟꯊꯔꯨꯕ ꯃꯤꯀꯨꯞꯇ ꯃꯍꯥꯛ ꯂꯨꯍꯣꯡꯒꯗꯕ ꯊꯥ ꯃꯈꯥꯏ ꯑꯃꯔꯣꯝꯗ ꯉꯥꯏꯔꯕꯅꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯃꯦꯝꯆꯥꯗꯣ ꯍꯤꯛꯅ ꯀꯞꯂꯛꯈꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯗꯣ ꯀꯞꯂꯒ ꯂꯩꯃꯗ ꯋꯥꯀꯠꯂꯛꯑꯦ
ꯂꯩꯃꯅꯁꯨ ꯃꯦꯝꯆꯥꯕꯨ ꯊꯦꯝꯖꯤꯜꯂꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯕꯣꯕꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯈꯤ꯫ ꯕꯣꯕꯣꯏꯗꯤ ꯃꯄꯥꯟ ꯂꯝꯗ ꯃꯃꯥꯟꯅꯕ ꯑꯃꯒ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤ ꯑꯃꯗ ꯌꯥꯎꯔꯗꯨꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯂꯩꯊꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯨꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯅꯤ? ꯀꯅꯥꯕꯨ ꯌꯦꯡꯂꯨꯒꯅꯤ? ꯃꯦꯝꯆꯥ ꯂꯩꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯍꯥꯏꯗꯨꯅ ꯕꯣꯕꯣꯏꯗꯣ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯈꯤꯗꯦ꯫ ꯕꯣꯕꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯂꯒ ꯂꯩꯔꯦ꯫ ꯃꯄꯥꯟ ꯂꯝꯗ ꯃꯇꯝ ꯀꯨꯏꯅ ꯊꯥ 3-4ꯔꯣꯝ ꯊꯕꯛ ꯇꯧꯔꯒ ꯂꯩꯔ ꯐꯥꯎꯕꯗ ꯕꯣꯕꯣꯏ ꯃꯦꯝꯆꯥꯒꯤ ꯋꯥꯈꯜ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯕ ꯂꯩꯇꯦ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯅꯤꯡꯁꯤꯡꯉꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯁꯨ ꯃꯦꯝꯆꯥꯗꯒꯤ ꯈꯪꯈꯤꯕꯅꯤ꯫ ꯃꯦꯝꯆꯥꯅ ꯃꯍꯥꯛꯀꯤꯗꯤ ꯄꯨꯝꯅꯃꯛꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯣꯏꯔꯕꯁꯨ ꯂꯥꯏꯕꯛꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯊꯣꯛꯎ ꯇꯝꯂꯝꯕꯅ ꯀꯔꯤ ꯍꯥꯏꯔꯨꯅꯤ? ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯦꯝꯆꯥꯒꯤ ꯋꯥꯈꯜ ꯇꯠꯇꯅ ꯅꯤꯡꯁꯤꯡꯉꯤ꯫ ꯅꯣꯡꯃꯗꯤ ꯊꯥ 4-5ꯒꯤ ꯃꯇꯨꯡꯗꯗꯤ ꯕꯣꯕꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯕꯣꯕꯣꯏꯕꯨ ꯌꯨꯝꯗ ꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯈꯤ꯫ ꯕꯣꯕꯣꯏꯗꯣ ꯌꯨꯝꯗ ꯊꯣꯛꯂꯛꯎ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯈꯤꯗꯦ꯫ ꯃꯃꯥ ꯃꯄꯥꯅ ꯌꯥꯝꯅ ꯇꯣꯏꯅ ꯇꯛꯄꯗꯒꯤ ꯕꯣꯕꯣꯏꯗꯣ ꯌꯨꯝꯗ ꯊꯣꯛꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯀꯥꯗ ꯐꯝꯂꯤꯉꯩ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯦ, "ꯅꯪ ꯋꯥꯔꯝꯃꯅꯤ꯫ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯑꯃꯗ ꯆꯥꯛ ꯊꯣꯡꯉꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯊꯣꯡꯍꯟꯕꯅꯤ꯫ ꯆꯥꯛ ꯆꯥꯊꯣꯛꯂꯨꯆꯔꯣ" ꯍꯥꯏꯗꯨꯅ ꯕꯣꯕꯣꯏꯗ ꯍꯥꯏꯔꯛꯈꯤ꯫ ꯕꯣꯕꯣꯏꯗꯣ ꯆꯥꯛꯁꯪꯗ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯈꯤ꯫ ꯆꯥꯛ ꯊꯣꯡꯂꯤꯕ ꯃꯤ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯈꯤ꯫ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯆꯥꯛ ꯊꯣꯡꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯦꯝꯆꯥ ꯑꯣꯏꯔꯝꯈꯤ꯫ ꯕꯣꯕꯣꯏꯗꯣ ꯃꯦꯝꯆꯥ ꯎꯕꯗ ꯇꯁꯦꯡꯅ ꯉꯛꯏ꯫ ꯃꯦꯝꯆꯥꯁꯨ ꯕꯣꯕꯣꯏ ꯍꯦꯛ ꯎꯕꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯑꯦ꯫ ꯕꯣꯕꯣꯏꯁꯨ ꯈꯥꯝꯕ ꯂꯥꯛꯄ ꯉꯝꯗꯅ ꯄꯤꯔꯥꯡ ꯀꯌꯥ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯑꯦ꯫ ꯕꯣꯕꯣꯏꯅ ꯇꯞꯅ ꯍꯪꯉꯤ, "ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯝꯗꯧꯅ?" ꯃꯦꯝꯆꯥꯗꯣ ꯋꯥ ꯑꯃꯇ ꯈꯨꯝꯗꯦ, ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯦ꯫ ꯕꯣꯕꯣꯏꯒꯤ ꯃꯃꯥ ꯆꯪꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯄꯨꯡꯉꯣ, ꯅꯪꯅ ꯅꯥꯕ ꯍꯦꯛ ꯐꯔꯛꯄꯒ ꯃꯦꯝꯆꯥ ꯂꯨꯍꯣꯡꯒꯗꯣꯔꯦ ꯄꯥꯎ ꯇꯥꯕꯗ ꯅꯪꯅ ꯑꯣꯏꯈꯤꯕ ꯑꯋꯥꯕꯗꯣ ꯅꯪ ꯄꯥꯕꯨꯡꯒ ꯑꯩꯒ ꯌꯥꯝꯅ ꯄꯥꯈꯠꯈꯤ꯫ ꯅꯪ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯉꯥꯎꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯅꯪ ꯄꯥꯕꯨꯡꯒ ꯑꯩꯒ ꯅꯪꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯜꯂꯝꯂꯒ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯊꯨꯅ ꯊꯣꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯃꯦꯝꯆꯥꯅ ꯂꯨꯍꯣꯡꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣꯗꯤ ꯍꯥꯟꯅꯒꯨꯝ ꯉꯥꯎꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯔꯒ ꯂꯨꯍꯣꯡꯕꯗꯣ ꯅꯝꯗꯅ ꯇꯣꯛꯍꯟꯈꯤꯕꯅꯤ꯫ ꯃꯦꯝꯆꯥꯁꯦ ꯅꯪꯕꯨ ꯉꯥꯏꯖꯕꯗ ꯌꯥꯝꯅ ꯋꯥꯔꯕꯅꯦ꯫ ꯅꯪ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ." ꯃꯦꯝꯆꯥꯗꯣ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ, ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯦ꯫ ꯃꯦꯝꯆꯥꯒꯤ ꯃꯃꯤꯠꯇꯒꯤ ꯁꯤꯟꯊꯔꯛꯄ ꯃꯄꯤ ꯑꯗꯣ ꯕꯣꯕꯣꯏꯅ ꯅꯨꯡꯁꯤꯅ ꯇꯩꯊꯣꯛꯄꯤꯈꯤ꯫ ꯕꯣꯕꯣꯏꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ? ꯅꯪ ꯌꯥꯎꯗ꯭ꯔꯕꯗ ꯂꯝꯕꯤ ꯂꯝꯃꯥꯡꯅꯔꯨꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤꯗꯤ ꯅꯪꯅ ꯏꯅꯥꯛꯇ ꯂꯦꯞꯂꯕ ꯃꯤꯀꯨꯞꯁꯤꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯕ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯒꯤ ꯅꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯁꯤꯟꯊꯍꯜꯂꯣꯏ." ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯕꯣꯕꯣꯏꯅ ꯃꯦꯝꯆꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤꯈꯤ꯫